ꯑꯍꯥꯟꯕꯃꯛꯇꯗ ꯉꯁꯤꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜ ꯊꯧꯔꯝ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡ ꯑꯃꯗꯤ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯖꯦꯝꯁ ꯁꯔꯒꯨꯖꯝꯅ ꯇꯔꯥꯝꯅꯣꯛꯆꯕ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯛꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜ ꯊꯧꯔꯝ ꯑꯁꯤꯒꯤꯗꯃꯛ ꯁꯤꯖꯤꯟꯅꯒꯗꯕ ꯅꯝꯕꯔ 9077282001ꯅꯤ ꯚꯤꯗꯤꯑꯣ ꯀꯣꯜꯒꯤꯗꯃꯛ ꯊꯝꯖꯔꯤꯕ ꯅꯝꯕꯔ 7005707808 ꯍꯥꯏꯔꯤꯕ ꯅꯝꯕꯔ ꯑꯁꯤꯅꯤ ꯂꯥꯟꯊꯣꯛꯆꯔꯤꯕ ꯊꯧꯔꯝ 90.0 ꯃꯦꯒꯥꯍꯔ꯭ꯠꯖꯇ ꯁꯟꯗꯣꯛꯆꯕ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜ ꯊꯧꯔꯝꯅꯤ ꯔꯦꯗꯤꯑꯣꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯑꯩꯈꯣꯏꯅ ꯆꯥꯎꯈꯠꯂꯛꯄ ꯃꯇꯝꯒꯤ ꯍꯣꯡꯂꯛꯂꯤꯕ ꯆꯠꯅꯔꯣꯜ ꯆꯠꯅꯀꯥꯡꯂꯣꯟꯗ ꯚꯤꯖꯨꯑꯦꯂꯥꯏꯖꯦꯁꯟ ꯑꯣꯟꯊꯣꯛꯂꯒ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯊꯧꯔꯝ ꯑꯁꯤ ꯚꯤꯖꯨꯑꯦꯜ ꯑꯣꯏꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯦꯕꯜ ꯅꯦꯠꯋꯥꯔꯛꯁꯤꯡꯗ ꯎꯍꯟꯖꯔꯤ ꯄꯨꯟꯅ ꯄ꯭ꯂꯦꯠꯐꯣꯔꯝ 9ꯗ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯊꯥꯔꯒ ꯊꯧꯒꯜ ꯇꯧꯖꯔꯤꯕ ꯆꯦꯅꯦꯜ ꯑꯃꯅꯤ ꯅꯨꯡꯇꯤꯒꯤ ꯐꯣꯡꯂꯤꯕ ꯄꯥꯎꯆꯦꯁꯤꯡꯒꯤ ꯍꯦꯗꯂꯥꯏꯟꯁꯅ ꯉꯁꯤꯒꯤ ꯑꯍꯥꯟꯕꯗ ꯊꯧꯔꯝ ꯑꯁꯤꯗ ꯊꯝꯖꯔꯤ ꯀꯗꯥꯏꯗ ꯀꯔꯤ ꯊꯣꯛꯈꯤꯕꯒꯦ ꯍꯥꯏꯕ ꯂꯣꯏꯅꯅ ꯑꯗꯣꯝꯅꯁꯨ ꯑꯗꯣꯝꯒꯤ ꯄꯨꯛꯅꯤꯡꯗꯒꯤ ꯐꯥꯎꯕꯤꯔꯛꯄ ꯋꯥꯈꯜꯂꯣꯟꯁꯤꯡ ꯑꯗꯨ ꯐꯣꯡꯗꯣꯛꯄꯤꯌꯨ ꯑꯍꯥꯟꯕꯗ ꯅꯍꯥꯔꯣꯜꯒꯤ ꯊꯧꯗꯥꯡ ꯑꯦꯁꯦꯝꯕ꯭ꯂꯤ ꯗꯤꯖꯣꯜꯞ ꯇꯧꯕ ꯅꯠꯇ꯭ꯔꯒ ꯒꯚꯔꯟꯃꯦꯟꯠ ꯂꯩꯍꯟꯕ ꯑꯃꯤꯠ ꯁꯥꯍꯒꯤ ꯈꯨꯠꯇ ꯂꯩꯒꯗꯧꯔꯤ ꯀꯨꯀꯤꯒꯤ MLA 10 ꯑꯃꯗꯤ ꯃꯈꯣꯏꯒꯤ CEOꯁꯤꯡ ꯒꯨꯋꯥꯍꯥꯇꯤꯗ ꯑꯃꯤꯠ ꯁꯥꯍꯅ ꯀꯧꯈ꯭ꯔꯦ ꯑꯃꯔꯣꯝꯗ ꯃꯩꯇꯩꯗꯤ ꯂꯥꯟ ꯄꯥꯝꯕ ꯐꯨꯔꯨꯞ ꯅꯠꯇꯦ ꯊꯣꯛꯂꯤꯕ ꯂꯥꯟ ꯑꯁꯤ ꯀꯨꯀꯤꯁꯤꯡꯅ ꯊꯣꯟꯕꯅꯤ ꯍꯥꯏꯕ ꯍꯤꯔꯝꯁꯤꯗꯁꯨ ꯔꯤꯄꯣꯔꯠ ꯑꯃ ꯁꯦꯀ꯭ꯔꯦꯇꯔꯤ ꯃꯌꯣꯜꯒꯤ ꯂꯝꯖꯥ ꯊꯥꯡꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯚꯣꯇꯤꯡ ꯔꯥꯏꯠꯁ ꯅꯤꯡꯊꯤꯅ ꯈꯪꯅꯅꯕ ꯁ꯭ꯀꯨꯜ ꯑꯃꯗꯤ ꯀꯣꯂꯦꯖꯇ ꯀꯦꯝꯄꯦꯟ ꯆꯠꯊꯔꯒꯅꯤ ꯍꯥꯏꯅ ACSꯅ ꯐꯣꯡꯗꯣꯛꯄ ꯋꯥꯔꯣꯜꯁꯨ ꯌꯥꯎꯔꯤ ꯂꯣꯏꯅꯅ ꯃꯁꯤ ꯔꯤꯄꯕ꯭ꯂꯤꯛ ꯗꯦꯒꯤ ꯁꯨꯇꯤ ꯑꯣꯏꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯌꯦꯡ ꯅꯨꯡꯇꯤꯒꯤ ꯐꯣꯡꯂꯤꯕ ꯄꯥꯎꯆꯦꯁꯤꯡ ꯑꯃꯠꯇ ꯐꯣꯡꯂꯔꯣꯏ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯌꯥꯎꯔꯤ ꯋꯥꯏꯜꯀꯥꯇꯤ ꯄꯥꯎꯆꯦ ꯑꯁꯤꯒꯤ ꯍꯦꯗꯂꯥꯏꯟꯁꯇ ꯀꯨꯀꯤꯖꯣ MLA 10ꯅ ꯖꯅꯋꯥꯔꯤ 19 ꯒꯨꯋꯥꯍꯥꯇꯤꯗ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯒ ꯎꯅꯒꯗꯧꯔꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯃꯅ ꯌꯥꯎꯔꯦ ꯆꯍꯤ 19 ꯁꯨꯔꯕꯁꯤꯡ ꯏꯂꯦꯛꯇꯣꯔꯦꯜ ꯔꯣꯜꯗ ꯌꯥꯎꯍꯟꯅꯅꯕꯒꯤꯗꯃꯛ ꯃꯍꯩꯁꯪꯁꯤꯡꯗ ꯀꯦꯝꯄꯦꯟ ꯍꯧꯔꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯈꯥ ꯄꯣꯠꯁꯪꯕꯝꯗ ꯁꯉꯥꯏ ꯔꯤꯖꯣꯔꯠ ꯍꯥꯡꯗꯣꯛꯈ꯭ꯔꯦ ꯑꯃꯔꯣꯝꯗ ꯈꯨꯃꯟ ꯃꯍꯩꯀꯣꯜ ꯁꯟꯗꯦ ꯑꯣꯟ ꯁꯥꯏꯀꯜ ꯀꯝ ꯐꯤꯠꯅꯦꯁ ꯔꯟ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯂꯣꯏꯅꯅ ꯊꯥꯗꯧꯅ ꯉꯁꯤ ꯐꯥꯎꯕ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞ ꯑꯃꯠꯇꯒꯤ ꯃꯥꯌꯣꯛꯇ ꯂꯩꯔꯛꯇ꯭ꯔꯤ ꯍꯥꯏꯕ ꯍꯤꯔꯝꯁꯤꯗꯁꯨ ꯔꯤꯄꯣꯔꯠ ꯌꯥꯎꯔꯤ ꯂꯣꯏꯅꯅ ꯂꯥꯛꯀꯗꯧꯔꯤꯕ ꯆꯍꯤ 4ꯒꯤ ꯃꯅꯨꯡꯗ ꯁꯥꯕꯒꯤ ꯆꯥꯡ ꯀꯥ ꯍꯦꯟꯅ ꯋꯥꯡꯈꯠꯂꯛꯀꯅꯤ ꯍꯥꯏꯅ ꯔꯤꯄꯣꯔꯠ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ ꯏꯃꯣꯏꯅꯨ ꯏꯔꯥꯠ ꯊꯧꯅꯤ ꯊꯧꯔꯝ ꯐꯖꯅ ꯄꯥꯡꯊꯣꯛꯄ ꯈꯨꯜꯁꯤꯡꯗ ꯏꯀꯥꯏꯈꯨꯝꯅꯕ ꯎꯠꯈ꯭ꯔꯦ ꯍꯥꯏꯕ ꯍꯤꯔꯝꯁꯤꯗꯁꯨ ꯔꯤꯄꯣꯔꯠ ꯑꯃ ꯌꯥꯎꯔꯤ ꯍꯨꯏꯌꯦꯟ ꯂꯟꯄꯥꯎ ꯄꯥꯎꯆꯦ ꯑꯁꯤꯒꯤ ꯍꯦꯗꯂꯥꯏꯟꯁꯇꯁꯨ ꯒꯨꯋꯥꯍꯥꯇꯤꯗ ꯑꯃꯤꯠ ꯁꯥꯍꯒ ꯀꯨꯀꯤꯁꯤꯡꯒ ꯎꯅꯕꯒꯤ ꯋꯥꯐꯝꯁꯤꯡ MLA 10 ꯎꯅꯕꯒꯤ ꯋꯥꯐꯝ ꯎꯅꯒꯗ꯭ꯔꯥ ꯋꯥꯍꯪ ꯑꯃ ꯍꯪꯂꯤ ꯔꯤꯁꯤꯀꯥꯟꯇꯕ ꯅꯣꯡꯃꯩꯅ ꯕꯦꯔꯦꯟꯅ ꯀꯥꯞꯄꯅꯤ ꯃꯤꯠ ꯌꯦꯠꯀꯤ ꯃꯤꯂꯨꯗ ꯃꯔꯨ ꯑꯃ ꯄꯥꯜꯂꯝꯈꯤ ꯃꯍꯥꯛꯀ ꯈꯪꯅꯔꯝꯃꯤ ꯅꯨꯄꯤ ꯐꯥꯗꯨꯅ ꯆꯩꯔꯥꯛ ꯄꯤꯔꯤꯕ ꯐꯥꯎꯕ ꯈꯣꯡꯖꯪ ꯆꯪꯁꯤꯟꯒꯅꯤ JC ꯔꯤꯁꯤꯀꯥꯟꯇꯒꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯀꯛꯆꯤꯡ ꯈꯨꯅꯧ ꯇꯨꯃꯨ ꯂꯥꯛꯄ ꯋꯥꯇꯔ ꯁꯄ꯭ꯂꯥꯏ ꯁ꯭ꯀꯤꯝ ꯃꯊꯛꯇ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯂꯣꯏꯅꯅ ꯆꯍꯤꯍꯣꯡꯒꯤ ꯃꯃꯥꯡꯗ ꯍꯥꯠꯇꯣꯛꯄꯤꯈꯤꯕ ꯏꯆꯥꯅꯨꯄꯥꯒꯤ ꯖꯁꯇꯤꯁ ꯐꯪꯍꯟꯕꯤꯗ꯭ꯔꯦ ꯍꯥꯏꯅ NIAꯗ ꯍꯥꯏꯔꯕꯁꯨ ꯀꯦꯁ ꯂꯧꯈꯠꯄꯤꯗ꯭ꯔꯦ ꯁꯥꯟꯇꯤꯕꯂꯥ ꯂꯣꯏꯅꯅ ꯀꯤꯍꯜꯂꯒ ꯁꯦꯟ ꯃꯨꯟꯕꯗ ꯆꯦꯟꯅꯕ ꯃꯤꯑꯣꯏ ꯑꯃ ꯐꯥꯔꯦ ꯍꯥꯏ ꯄꯣꯔꯝꯐꯝ ꯄꯥꯎꯆꯦꯒꯤ ꯍꯦꯗꯂꯥꯏꯟꯁꯇꯁꯨ ꯃꯦꯗꯜ ꯂꯥꯎꯊꯣꯛꯄꯗ ꯃꯅꯤꯄꯨꯔꯒꯤ ꯒꯦꯂꯦꯟꯇ꯭ꯔꯤ 5 PSM 1 ꯂꯣꯏꯅꯅ MSM 9 ꯌꯥꯎꯔꯦ ꯀꯨꯀꯤꯖꯣ MLAꯁꯤꯡ ꯌꯥꯎꯗ꯭ꯔꯕꯁꯨ ꯒꯚꯔꯟꯃꯦꯟꯠ ꯁꯦꯝꯂꯛꯄ ꯌꯥꯕꯒꯤ ꯑꯣꯏꯊꯣꯛꯄꯁꯨ ꯂꯩꯔꯤ ꯍꯥꯏꯕ ꯍꯤꯔꯝꯁꯤꯗꯁꯨ ꯔꯤꯄꯣꯔꯠ ꯑꯃ ꯌꯥꯎꯔꯤ ꯗꯤꯃꯥꯟ ꯑꯌꯥꯝꯕ ꯄꯤꯒꯅꯤ ꯍꯥꯏꯅ ꯒꯚꯔꯟꯃꯦꯟꯠꯅ ꯊꯥꯖꯕ ꯄꯤꯔꯛꯄꯗꯒꯤ ꯔꯤꯁꯤꯀꯥꯟꯇꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯂꯧꯈ꯭ꯔꯦ ꯑꯊꯨꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔꯗ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯁꯦꯝꯂꯒꯅꯤ ꯍꯥꯏꯅ ꯒꯣꯕꯤꯟꯗꯥꯁꯅ ꯐꯣꯡꯗꯣꯛꯄ ꯋꯥꯔꯝ ꯌꯥꯎꯔꯤ ꯅꯠ ꯁꯪꯀ꯭ꯔꯤꯇꯟꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯒꯨꯔꯨ ꯌꯨꯝꯅꯥꯝ ꯖꯥꯇ꯭ꯔꯥ ꯄꯗꯃꯁ꯭ꯔꯤ ꯄꯤꯔꯒꯅꯤ ꯍꯥꯏꯔꯤ ꯂꯕꯨꯛꯇ ꯕꯣꯝ ꯂꯩꯔꯝꯃꯦ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯌꯥꯎꯔꯤ ꯄꯥꯡꯒꯩ 100 ꯐ꯭ꯂꯥꯋꯔ ꯁ꯭ꯀꯨꯜ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯃꯅꯥꯛꯀꯤ ꯂꯕꯨꯛꯇ IED ꯑꯃ ꯂꯩꯔꯝꯃꯦ ꯍꯥꯏꯔꯤ ꯑꯦꯂꯥꯏꯟꯁ ꯑꯦꯌꯔ ꯑꯦꯚꯤꯌꯦꯁꯟꯒ ꯈꯨꯌꯦꯛ ꯄꯤꯅꯈꯤꯕ MOU ꯃꯈꯥ ꯇꯥꯅ ꯁꯥꯡꯗꯣꯛꯈ꯭ꯔꯦ ꯃꯅꯤꯄꯨꯔꯒꯤ MP 3ꯅ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯇ ꯀꯣꯔ ꯏꯁꯨꯒꯤ ꯃꯇꯥꯡꯗ ꯄꯨꯈꯠꯅꯅꯕ ꯑꯄꯤꯜ ꯇꯧꯈ꯭ꯔꯦ ꯃꯄꯥꯟꯒꯤ ꯑꯣꯏꯕ ꯄꯥꯎꯗ ꯄꯥꯀꯤꯁꯇꯥनी ꯃꯤꯂꯤꯇꯔꯤꯅ ꯑꯣꯄꯔꯦꯁꯟ ꯆꯠꯊꯅꯕ ꯁꯦꯝ ꯁꯥꯈꯤꯕꯗꯒꯤ ꯇꯤꯔꯥ ꯇꯝꯄꯥꯛꯇꯒꯤ ꯃꯤ 10,000 ꯈꯨꯖꯤꯡ ꯀꯌꯥ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯔꯤ WHOꯒꯤ ꯑꯁꯤꯗꯒꯤ ꯇꯣꯛꯅꯅꯕ USꯅ ꯄꯤꯈꯤꯕ ꯃꯔꯝꯁꯤꯡ ꯑꯔꯥꯟꯕ ꯉꯥꯛꯇꯅꯤ ꯍꯥꯏꯔꯤ ꯄꯥꯀꯤꯁꯇꯥꯟ ꯑꯃꯁꯨꯡ ꯕꯪꯒ꯭ꯂꯥꯗꯦꯁꯅ ꯍꯦꯟꯅ ꯅꯛꯁꯤꯟꯅꯕ ꯃꯔꯤ ꯐꯤꯔꯦꯞ ꯊꯝꯈ꯭ꯔꯦ USꯗ ꯐ꯭ꯂꯥꯏꯠ 16,000ꯒꯤ ꯃꯊꯛꯇ ꯀꯦꯟꯁꯦꯜ ꯇꯧꯈ꯭ꯔꯦ ꯍꯥꯏꯔꯤ ꯃꯐꯝ ꯀꯌꯥꯗ ꯑꯀꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯅ ꯃꯥꯡ ꯇꯥꯍꯟꯕ ꯃꯔꯨꯑꯣꯏꯕ ꯂꯝꯕꯤ ꯄꯨꯝꯅꯃꯛꯇ ꯎꯟꯅ ꯀꯨꯞꯁꯤꯟꯈꯤꯕꯅ ꯈꯨꯗꯣꯡ ꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕꯗꯒꯤ ꯋꯦꯗꯔ ꯐꯠꯇꯕꯅ ꯐ꯭ꯂꯥꯏꯠ 16,000 ꯀꯦꯟꯁꯦꯜ ꯇꯧꯈꯤꯕꯅꯤ ꯍꯥꯏꯔꯤ USꯗ ꯈꯨꯠ ꯍꯟꯒꯅꯤ ꯍꯥꯏꯅ ꯏꯔꯥꯟ ꯑꯆꯧꯕ ꯁꯥꯏꯟ ꯕꯣꯔꯗ ꯑꯃ ꯊꯦꯠꯈ꯭ꯔꯦ ꯍꯥꯏꯔꯤ
siga loina na loizare nungtigi fongleba pause singdagi lauthokjaba maroiba pau khara pijaba sigi Pukning Warol thorma sigi dama akhoi number 9077282001 da call tobiu thorma sida sarog yabiu dongi Pukning da farukpa wakolon sing phongdok piduna thorma si mapung phan biu Diamond TV Wahong radio haidana lady basi maroina radio gi format na radio da doga TV gi format na social media amadi TV channel da at the same time matamamada channel se ani si sandok chabani loina na channel asigi khwaidigi maru eba thoram Pukning gi Warol haiba thoram asida saruga biduna dongi Pukning da faru pawak non sing da share to bi hello ming amada life from habiu hello thangbangi latane tapiu kari wafam habining ba ai sada kainom ta Sabi khangjaning na hangge na tawon. Tapiu kari wafam habining. Wa nga makada buna kaya haidabaga. Kaisu kaide. Khangjaning lagi khoi. Samji yam kien ba. Adudi doctor ga tana de yaro ye aidi doctor sunate adudi ma. Adu sana koina sapanina thing khangba kada wa lairaga ju doctor dei ta siare. Adudi ma sam ken bai dudi doctor manak tam chatpio tang adu nam tang tana thokna phani ma sam ken ba dudi koina khangjadi haitare ni ma sigi sam ken ba kaktaro atai di ahama dama de koksi si aduga nai hairam ne ba angang giro haisa doctor dam tang putopio ma adu koina khangba ngamoi ai adugi doctor natam ni nai khangjade koina ga saba takpa health kara zum ko sagi samau phana leiba diabetes ko modagi hypertension sigum kharaga sa fitness oibagi khotbagi khara koina ga sum khangjabai wani sa de experience leiba de gi haitare adu doctor gi manak tam tang chatpio adu ne geng thopira go khwaidi fani koima Tagachari thorom saruga birakpa oduga angang machani hairi aduna amutang yengaga karigino mana tawrido haibagi maramdu yengthokpam change ahanbada doctor matana biro amutang doctor gi manakta chatpiragi yengthokpio Hello. Hello. Mingalai phone habiu. Wangbol dai mani to ina mani tune. Ima isa nungai tabro. Ima phone tawbire si isa nungai tabro. Nungai ke phone si. Tumiro. Tumde. Ima phamung dagi yang wana phone torokpa malida. Nga kaking dagi. Kaking late kano da kairakta Kari apo sa thaba bisa lo bahalak pada sang ken tawaga kaking de charu par sang ngane yong chakan lai duga mam pokha pung tare makhai ni pan ta ka boi lo hong mai pokha ngai lai badu ke ngane nai sang te kam ngai tre o matung dum la lo tau ge hoi thagachari ma no malak piu thagachari Hello. Saraya kusbai degi nebuko mingna. Hello. Ming habiu. Kusbai degi Buma Chandra. Tarang nuk chari oja kari wafam thambe ningba. Saraya isan pado.
ꯑꯗꯨꯗ ꯑꯗꯨꯝ ꯁꯥꯔꯒꯤ ꯀꯩꯅꯣꯒꯤ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏꯗꯣ ꯑꯗꯨꯝ ꯇꯥꯕ ꯕꯕꯥ ꯏꯟꯁꯄꯦꯛꯇꯔ ꯃꯔꯣꯟ ꯁꯨꯗꯦ ꯃꯥ ꯆꯍꯤ 4 ꯉꯥꯏꯕ wari inte sanage haiba maron su da re mai thoi ani ai te wari inte sanage haiba de ichang pa ge pam no kino tawge na nongma phone to hon biro nongma adu hojik torom jadi nungai roi nongma tang anung thin gumma kai gumma da ko kon to hon biro kesu kai ba lete phung 3 de gina nipan bong manung da to hon biro yai ko da thaga chari am nungai jai Sanupana call Toroga Sarogani Gaba. And a quick shiki Torom City, Mangamachana, some Tobu Nuite, Pukning Warol Ninako. And the Sweden Makidum Tobiro, Topamatamda, the Miani, and the Mahizekiko. Tagache. Hello. Hello, sir. Taram Luxury, Mingalai Fong Iview. Sir, I mutum lang limbi Sandra Kong Dagi. Kari Wafam Tambining. Sir, I Ahamada Nangi Pondo Yab, right? Not some evening of ba. And the gi Narangi Taya, I will be to see Yamnunga. Pilanga or a Madi helicopter 5 do Fazaniana. Manipur the helicopter your film na mga balaytri. Ay tongana special effect toro hapag tongare. Hoy magi. So like talk like sin tau ba niam da ba pai khat pagi stand do submit ki da sangjang na uwai ta. Hoy. Sa jara ga sum no jara ga. Tagachari. From soro pe na hanju winner oire. Inspector Tayagi quite the winner over Haitarene. Mana quite the punk by the Motum Langlembi Madam Sini Tagachari. Thank you so much. Hello. Hello. Waldagi imabina. Abi bunu bu itai kunuguri sa uji kai kunuguri. Hi. Habi. Sa olena nanang degi nga si tobuna hangi du da. Ma kunji sorina lika anaga pi ha bu do. Adi kunji do. Imaga ngang kai thien thing na jare. Adu wari wa tai sa ba na nungai na. Mana piramani yengo isiena ino kunju sai ko thenga jare chang kuno degi nang chatlaga piramni na mana tamme adugi khano jage no tawjara pani ta yam ngai hadegi ngarangi inspector tayagi poroi da loisan bagi du wan to ngai yam phajai aga jage aduga tai di hani ngai bi nyang le adu yam sang hai ja right tawjara ni sang ku ja Tagachari. Hello, good afternoon, sir. Sir, I my Bambina Devi Saiton Dagini. Kari Wafam Habining, madam? Some Narang Inspector Tayai, Pumani the makeup solar Gatabo. Yam Nungai Java Haitari Lotion Bado. Oh, what did the Libigano? Oh, what is the leader? Oh, the Amnungai. Other sir, Asumbaga Aran Bagima Asumbagima Mang the Aran, Manakuyan Libangam Titan. Do the Masana Dum Tavani, around by the Dedum, around by the Laladum. Oh, as no appeal, Kunumai, my Kapsuka, Yam Numai Mata, Degi, Uning or on Dongarang meeting, Malaysia, but they how the river. Inspector Tayalo, Kanda Dum Taba. As Marangi Puni, you are on Jam Numai. No, I did Imumanungi, a quiggy, Heidi, Manabia, Manatum, Hydro, the leader Podo. Sana Madudum, High Bibado. Heidi Tapibado. And the Pongo Pig and Numai, Hiding Ladana. None. Ado Asana, Hibiba, couldn't Asumanga, Heidi Puningi. I do Patlanga, Haido, and a quiggy, Tamoy, the Ipalam, the Dragaso. Wakanda the Kitang Wakan Makalakani, Sana Tapiba, the Wanida.
ꯍꯥꯏꯗꯤ ꯄꯨꯛꯅꯤꯡ ꯂꯧꯁꯤꯡ ꯑꯣꯏꯗꯅ ꯐꯠꯂꯝꯗ꯭ꯔꯒꯁꯨ ꯑꯩꯅ ꯑꯗꯨꯝ ꯐꯔ ꯂꯣꯏꯔꯦꯗ ꯑꯗꯒꯤ ꯃꯥꯅ ꯍꯥꯏꯕꯗꯨꯒ ꯁꯥꯎꯕꯤꯗ ꯂꯣꯏꯔꯦ ꯍꯥꯏꯗꯤ ꯃꯤ ꯍꯥꯏꯁꯦ ꯑꯗꯨꯝ ꯃꯥꯅ ꯐꯠꯂꯝꯗ꯭ꯔꯒꯁꯨ ꯑꯩꯅ ꯁꯨꯝ ꯐꯖꯜꯂꯒꯗꯤ ꯁꯥꯔ ꯁꯨꯝ ꯋꯥꯈꯟꯗ ꯑꯗꯨꯝ ꯐꯔꯛꯇꯣꯏꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯏꯅꯦꯕꯣꯛ ꯂꯩꯔꯤꯉꯩꯗꯀꯣ ꯍꯧꯖꯤꯛꯄꯨꯗꯤ ꯏꯅꯦꯕꯣꯛꯁꯨ ꯂꯩꯈꯤꯗ꯭ꯔꯦ ꯅꯨꯄꯥꯁꯨ ꯂꯩꯈꯤꯗ꯭ꯔꯦ ꯑꯩꯁꯨ ꯏꯆꯥ ꯃꯔꯤꯅꯦꯕ ꯁꯥꯔ ꯅꯧꯅ ꯑꯗꯨꯝ ꯅꯨꯄꯥ ꯀꯥꯏꯅꯈ꯭ꯔꯦ ꯁꯨꯝ ꯁꯥꯔꯅ ꯍꯥꯏꯕꯤꯕ ꯄꯥꯎꯇꯥꯛ ꯂꯩꯗꯅꯅꯦ ꯃꯤꯑꯣꯏꯕꯁꯦ ꯑꯗꯩꯗꯤ ꯁꯥꯔꯒꯤ ꯋꯥꯈꯜꯂꯣꯟ ꯑꯩꯅ ꯁꯨꯝ ꯊꯥꯒꯠꯆ ꯌꯥꯖꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯁꯨ ꯁꯦꯟꯒ ꯄꯥꯏꯔꯤꯉꯩꯗꯗꯤ ꯀꯠꯊꯣꯛꯄ ꯑꯗꯒꯤ ꯑꯋꯥꯕꯗ ꯃꯇꯦꯡ ꯄꯥꯡꯕ ꯑꯗꯒꯤ ꯃꯤꯅꯨꯡꯁꯤ ꯑꯗꯨꯝ ꯆꯥꯎꯕ ꯍꯥꯏꯇꯥꯔꯦ ꯑꯩ ꯑꯍꯥꯎꯕ ꯑꯃ ꯆꯥꯔꯁꯨ ꯑꯩꯒꯤ ꯏꯊꯟꯇꯒ ꯆꯥꯕ ꯅꯨꯡꯉꯥꯏꯖꯗꯕ ꯃꯤꯒ ꯑꯗꯨꯝ ꯁꯤꯌꯥꯔ ꯇꯧꯕꯗꯣ ꯁꯨꯝ ꯄꯥꯝꯖꯔꯛꯏ ꯑꯗꯒꯤ ꯏꯁꯩ ꯅꯣꯡꯃꯥꯏ ꯂꯤꯂꯥ ꯐꯂꯥꯁꯦ ꯍꯥꯟꯅ ꯌꯥꯝ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯏꯟꯇꯔꯇꯦꯟꯃꯦꯟ ꯄꯥꯝꯕ ꯍꯥꯏꯇꯥꯔꯦꯅꯦ ꯍꯩꯖꯗ꯭ꯔꯒꯁꯨꯀꯣ ꯑꯗꯨꯝꯕ ꯑꯗꯨꯝ ꯄꯥꯝꯖꯕ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯗꯣꯅꯔꯁꯦ ꯑꯩꯈꯣꯏ ꯏꯅꯝꯃꯟ ꯀꯩꯅ ꯆꯥꯎꯕꯤꯅ ꯗꯣꯅꯔ ꯍꯥꯏꯗꯤ ꯃꯥꯅ ꯁꯦꯛꯇ ꯇꯌꯥꯔ ꯑꯗꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯟꯁꯤ ꯇꯥꯎꯅꯦ ꯈꯣꯠꯂꯦ ꯑꯩꯈꯣꯏꯗ ꯑꯗꯨꯝ ꯑꯩꯁꯨ ꯇꯥꯏꯅꯦ ꯑꯗꯒꯤ ꯁꯥꯔꯒꯤ ꯃꯃꯥꯡꯉꯩꯒꯤ ꯁꯥꯔꯅ ꯃꯥꯏꯔꯦꯟꯁꯦ ꯎꯕ ꯌꯥꯗꯦ ꯀꯥꯏꯅ ꯍꯥꯏꯕ ꯋꯥꯔꯤꯒꯗꯣ ꯂꯣꯏ ꯇꯥꯔꯦ ꯑꯩ ꯑꯗꯨꯝ ꯍꯥꯟꯅꯗꯒꯤ ꯇꯥꯖꯕ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯗꯣꯅꯔꯒꯤ ꯌꯥꯎꯕꯒꯤ ꯂꯥꯏꯟꯁꯤꯗꯤ ꯑꯩꯈꯣই ꯏꯅꯝꯍꯟ ꯀꯩꯅ ꯆꯥꯎꯕꯤꯗꯣ ꯑꯩꯒꯤ ꯍꯦꯛ ꯅꯨꯄꯥꯒꯤ ꯃꯆꯦ ꯑꯍꯟꯅꯦꯕ ꯄꯣꯛꯃꯤꯟꯅꯕ ꯑꯗꯣ ꯍꯥꯏꯗꯤ ꯃꯔꯝꯗꯣ ꯃꯣꯏꯅ ꯑꯍꯟꯅꯤꯅ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯌꯥꯎꯒꯗꯧꯅꯤ ꯈꯣꯠ ꯑꯩꯁꯨ ꯌꯥꯎꯈꯤꯅꯤ इनमन ꯁꯨꯝ ꯑꯩꯁꯨ ꯌꯥꯎꯅꯤꯡꯉꯤ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯅꯨꯡꯉꯥꯏ ꯅꯨꯡꯁꯤ ꯁꯥꯔꯒꯤ ꯋꯥꯍꯩ ꯃꯥꯅ ꯇꯧꯕ ꯈꯨꯗꯤꯡ ꯍꯥꯏꯗꯤ ꯊꯥꯒꯠꯅꯤꯡꯉꯥꯏ ꯃꯤꯒꯤ ꯑꯋꯥꯕꯗ ꯂꯩꯇ ꯂꯥꯏꯔ ꯂꯩꯗꯅ ꯁꯥꯔꯅ ꯇꯧꯔꯛꯏꯕ ꯃꯌꯥꯝꯗꯣ ꯂꯣꯏ ꯇꯥꯔꯛꯄꯗꯀꯣ ꯑꯗꯨ ꯃꯔꯝꯗꯣ ꯈꯪꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯁꯥꯔꯅ ꯍꯟꯗꯛ ꯂꯤꯂꯥ ꯌꯥꯎꯕ ꯂꯥꯛꯄꯤꯕꯗꯒꯤ ꯏꯃꯥꯟꯅꯕꯤꯕꯨ ꯑꯩꯒ ꯌꯥꯎꯖꯕꯅꯤꯗꯅ ꯁꯥꯔ ꯑꯗꯨꯒ ꯅꯨꯡꯉꯥꯏꯖꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯃꯔꯛꯁꯤꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯁꯦ ꯁꯥꯔ ꯁꯥꯡꯉꯗ꯭ꯔꯥ ꯈꯪꯗꯦꯅꯦ ꯍꯥꯏꯕꯤꯌꯨ ꯍꯥꯏꯕꯤꯌꯨ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏ ꯅꯤꯡꯕ ꯙꯨꯞ ꯊꯥꯡꯃꯩ ꯊꯥꯗꯅ ꯏꯔꯨꯖ ꯃꯥꯏꯊꯔꯒ ꯆꯟꯗꯣꯟ ꯉꯧꯅ ꯊꯥꯔꯀꯥꯟꯗ ꯍꯥꯏꯗꯤ ꯂꯥꯏꯗ ꯙꯨꯞ ꯊꯥꯡꯃꯩ ꯍꯥꯏꯗꯤ ꯆꯦꯡ ꯀꯣꯝꯂꯥ ꯂꯐꯣꯏ ꯐꯖꯕ ꯀꯠꯄ ꯙꯨꯞ ꯊꯥꯡꯃꯩ ꯊꯥꯔꯤꯕ ꯈꯨꯠꯇꯨꯗꯒꯤꯀꯣ ꯑꯋꯥꯕꯗ ꯃꯇꯦꯡ ꯄꯥꯡꯕ ꯑꯗꯒꯤ ꯀꯠꯊꯣꯛꯄ ꯄꯦꯟꯊꯣꯛꯄ ꯉꯝꯕ ꯃꯤꯒꯤ ꯑꯋꯥꯕꯗ ꯃꯤꯅꯨꯡꯁꯤ ꯄꯣꯛꯄ ꯀꯠꯊꯣꯛꯄꯗꯨꯅ ꯍꯦꯟꯅꯅꯦ ꯏꯁꯣꯔꯅ ꯆꯥꯜꯂꯦ ꯁꯥꯔ ꯑꯗꯨꯅ ꯑꯩꯅ ꯈꯟꯖꯩꯁꯦ ꯁꯥꯔꯒꯤ ꯋꯥꯈꯜꯂꯣꯟꯗꯣ ꯏꯁꯣꯔꯅ ꯁꯨꯝ ꯆꯥꯟꯕꯤꯒꯅꯤ ꯉꯁꯤ ꯁꯥꯔꯅ ꯇꯧꯕꯤꯔꯤꯕ ꯑꯩꯈꯣꯏ ꯁꯥꯔꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯤꯗꯣ ꯍꯣꯏ ꯑꯩꯈꯣꯏ ꯗꯣꯅꯔ ꯃꯌꯥꯝꯁꯦ ꯄꯨꯟꯁꯤꯜꯂꯒ ꯂꯥꯏꯟꯗꯤ ꯀ꯭ꯔꯦꯗꯤꯠꯇꯤ ꯁꯥꯔꯅ ꯄꯤꯐꯝꯅꯦꯕ ꯍꯥꯏꯕꯗꯤ ꯂꯥꯏꯟꯗꯨꯗꯤ ꯆꯦꯅꯦꯜꯗꯨꯗꯤ ꯁꯥꯔꯅ ꯁꯦꯝꯕꯤꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯌꯥꯗꯦ ꯑꯩꯉꯣꯟꯗ ꯄꯤꯕꯤꯒꯅꯨ ꯑꯩꯉꯣꯟꯗ ꯄꯤꯕꯤꯒꯅꯨ ꯅꯠꯇꯦꯗ ꯂꯥꯏꯟꯗꯣ ꯁꯥꯔꯅ ꯁꯦꯝꯕꯤꯗ꯭ꯔꯒꯗꯤ ꯍꯥꯏꯗꯤ ꯀꯣꯛ ꯑꯥꯏꯗꯤꯌꯥꯗꯣ ꯁꯥꯔꯅ ꯄꯨꯊꯣꯛꯄꯤꯔꯀꯥꯟꯗ ꯃꯌꯥꯝ ꯈꯪꯖꯗꯕ ꯑꯍꯜ ꯂꯃꯟ ꯃꯌꯥꯝ ꯑꯩꯅ ꯄꯨꯊꯣꯛꯑꯁꯨ ꯃꯌꯥꯝ ꯌꯥꯎꯗꯗꯤ ꯌꯥꯄꯣꯟꯇꯦ ꯃꯌꯥꯝ ꯍꯣꯏ ꯑꯗꯨ ꯇꯨꯡ ꯏꯟꯖꯕꯗ ꯁꯥꯔꯅ ꯉꯝꯖꯔꯤꯕꯗꯣ ꯀ꯭ꯔꯦꯗꯤꯠꯇꯤ ꯁꯥꯔꯗ ꯄꯤꯐꯝꯗꯣ ꯊꯣꯛꯏꯗꯅ ꯁꯥꯔꯅ ꯑꯩ ꯂꯧꯖꯔꯣꯏ ꯃꯗꯨ ꯀ꯭ꯔꯦꯗꯤꯠꯇꯨ ꯑꯩ ꯂꯧꯖꯔꯣꯏ ꯑꯩ ꯄꯥꯝꯖꯗꯦ ꯍꯥꯏꯇꯥꯔꯦ ꯑꯩ ꯇꯧꯖꯔꯤꯁꯤꯗꯤ ꯊꯥꯒꯠꯅꯕꯩ ꯅꯠꯇꯦ ꯊꯕꯛꯅ ꯑꯣꯏꯅ ꯑꯗꯨꯝ ꯃꯨꯠꯆꯒꯦ ꯍꯥꯏꯇꯥꯔꯦ ꯆꯨꯝꯃꯦ ꯉꯁꯥꯏ ꯍꯥꯏꯕꯗꯣ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯑꯃ ꯆꯥꯕꯗ ꯑꯩ ꯉꯥꯎꯏ ꯍꯥꯏꯅꯤ ꯑꯗꯨꯝ ꯑꯩꯗꯤ ꯏꯟꯁꯥꯡ ꯊꯣꯡꯕꯁꯨ ꯍꯥꯏꯇꯥꯔꯦ ꯑꯩꯗꯤ ꯌꯥꯝꯁꯨ ꯆꯥꯒꯟꯗꯦꯕ ꯈꯤꯖꯤꯛ ꯈꯤꯖꯤꯛ ꯁꯨꯝ ꯆꯥꯕ ꯋꯥꯅꯤ ꯑꯗꯨꯒ ꯈꯤꯇꯪ ꯍꯦꯛ ꯂꯩꯕꯗꯀꯣ ꯑꯗꯨꯝ ꯑꯐꯕ ꯑꯗꯨꯝ ꯂꯩꯔꯗꯤꯀꯣ ꯑꯐꯕꯗꯤ ꯂꯨꯈꯥꯛ ꯅꯠꯇꯕꯀꯣ ꯑꯩꯅ ꯆꯥꯕ ꯑꯔꯦꯝꯕ ꯅꯠꯇꯕ ꯑꯐꯕ ꯏꯟꯁꯥꯡ ꯂꯩꯔꯗꯤ ꯑꯗꯨꯝ ꯄꯤꯊꯣꯛꯑꯣ ꯈꯣꯠꯂꯣ ꯍꯥꯏꯗꯤ ꯑꯩꯗꯤ ꯌꯨꯝ ꯊꯪꯅꯩ ꯈꯣꯠꯅꯕꯗ ꯃꯤ ꯀꯧꯔꯣ ꯄꯪꯌꯦꯟ ꯌꯦꯜꯂ ꯄꯪꯅꯨꯡ ꯅꯨꯡꯉꯥꯏꯖꯕꯗꯣ ꯃꯌꯥꯝ ꯆꯥꯃꯤꯟꯅꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯤ ꯂꯥꯛꯑꯒ ꯃꯤ ꯆꯥꯗꯣꯔꯦ ꯒꯥꯔꯤ ꯏꯊꯟꯗ ꯄꯪꯅꯨꯡꯗ ꯅꯨꯡꯉꯥꯏꯕꯗꯣ ꯑꯗꯨꯒ ꯆꯥꯈ꯭ꯔꯀꯥꯟꯗꯗꯤ ꯑꯗꯨꯝ ꯋꯥꯏꯀꯣ ꯆꯥꯁꯜꯂꯨꯔꯗꯤ ꯄꯨꯛꯇꯨ ꯄꯤꯛ ꯊꯪꯒꯠꯂꯦꯕ ꯆꯥꯗ꯭ꯔꯤꯉꯩꯒꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯕ ꯂꯥꯡꯕ ꯃꯌꯥꯝ ꯅꯣꯛꯇꯅ ꯈꯣꯠꯇꯅ ꯂꯩꯕꯗꯣ ꯑꯗꯨꯃꯥꯏꯅ ꯄꯨꯟꯕ ꯀꯥꯟꯗꯨꯗ ꯅꯨꯡꯁꯤꯅꯗꯕ ꯍꯥꯏꯁꯦ ꯊꯣꯛꯇꯦꯕ ꯅꯨꯡꯁꯤꯅꯗꯕ ꯑꯁꯤꯅ ꯀꯔꯝ ꯀꯥꯟ ꯊꯣꯛꯀꯦ ꯍꯥꯏꯔ ꯀꯥꯟꯗ ꯃꯤꯁꯦ ꯂꯥꯞꯊꯣꯛꯅꯔꯀꯥꯟꯗ ꯑꯗꯨꯒ ꯆꯥꯕꯁꯦ ꯄꯨꯛꯁꯤ ꯊꯜꯂꯀꯥꯟꯗ ꯃꯤꯁꯦ ꯍꯦꯛꯇ ꯅꯨꯡꯁꯤꯅꯗꯦꯕ ꯑꯗꯨꯅ ꯅꯛꯁꯟꯅꯔꯒ ꯑꯩꯈꯣꯏ ꯆꯥꯔꯝꯗꯥꯏ ꯈꯣꯠꯂꯝꯗꯥꯏ ꯍꯔꯥꯎꯅꯗ꯭ꯔꯅꯦ ꯑꯁ ꯑꯗꯨ ꯇꯧꯕ ꯃꯥꯗꯤ ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯊꯥꯒꯠꯅꯔꯒ ꯌꯥꯝ ꯂꯩꯇ꯭ꯔꯅꯦ ꯑꯩꯈꯣꯏꯁꯦ ꯑꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯦ ꯑꯗꯣ ꯗꯨꯛꯁꯦ ꯉꯁꯥꯏ ꯍꯥꯏꯕꯤꯔꯤꯗꯣ ꯈꯨꯠꯅ ꯗꯨꯛ ꯊꯥꯏꯅꯦꯕ ꯗꯨꯛ ꯊꯥꯔ ꯂꯥꯏ ꯈꯨꯔꯝꯃꯤꯅꯦꯕꯀꯣ ꯏꯁꯣꯔ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏ ꯏꯃꯨꯡꯗ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯍꯟꯕꯤꯒꯅꯨ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯄꯤꯕꯤꯌꯨ ꯀꯥꯏꯅꯀꯣ ꯂꯥꯏ ꯈꯨꯔꯝꯕꯗ ꯀꯔꯤꯝ ꯀꯥꯟꯗꯗꯤ ꯄꯩꯁꯥ ꯈꯧꯖꯥꯎ ꯑꯃ ꯈꯨꯟꯖꯒꯦꯒ ꯍꯥꯏꯕꯁꯨ ꯌꯥꯎꯔꯝꯕ ꯌꯥꯏ ꯌꯥꯎꯔꯝꯗꯕꯁꯨ ꯌꯥꯏ ꯋꯥꯔꯤꯅꯤꯀꯣ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯅ ꯄꯥꯟꯖꯒꯦ ꯑꯋꯥꯠ ꯑꯄꯥ ꯌꯥꯎꯕ ꯏꯆꯥ ꯏꯁꯨꯁꯤꯡꯁꯦ ꯃꯤ ꯑꯣꯏꯖꯒꯦ ꯅꯠꯇ꯭ꯔꯥ ꯑꯩꯈꯣꯏꯅ ꯍꯥꯏꯁꯦ ꯂꯥꯏ ꯈꯨꯔꯝꯕ ꯀꯥꯟꯗꯨꯗ ꯑꯁ ꯑꯩ ꯃꯤ ꯃꯥꯡꯅꯕ ꯁꯤꯟꯒꯦ ꯑꯩ ꯃꯤ ꯂꯩꯈꯥ ꯇꯥꯅꯕ ꯁꯤꯟꯒꯦ ꯃꯥꯗꯗꯤ ꯁꯤꯔꯖꯅꯨ ꯃꯥꯗꯤ ꯂꯩꯈꯥ ꯇꯥꯔꯖꯅꯨ ꯑꯩꯈꯣꯏ ꯀꯩꯁꯨ ꯂꯥꯏ ꯈꯨꯔꯝꯃꯝꯃꯣꯏꯗ ꯐꯅ ꯅꯨꯡꯁꯤꯗꯕ ꯃꯤ ꯂꯩꯔꯁꯨꯀꯣ ꯑꯩꯅ ꯐꯅ ꯅꯨꯡꯁꯤꯗꯕ ꯃꯤ ꯂꯩꯔꯁꯨ ꯗꯨꯛ ꯊꯥꯕꯗ ꯂꯥꯏ ꯈꯨꯔꯝꯃꯝꯒꯗ꯭ꯔꯅꯦ ꯈꯨꯃꯝꯅꯦ ꯑꯩ ꯈꯨꯔꯝꯗꯤ ꯊꯥꯖꯗꯦꯕ ꯑꯗꯣ ꯂꯩ ꯑꯗꯨ ꯃꯤꯒꯤ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯩꯅ ꯂꯥꯏ ꯈꯨꯔꯝ ꯇꯥꯔꯗꯤ ꯏꯁꯣꯔ ꯏꯕꯨꯡꯉꯣ ꯑꯩ ꯌꯥꯝ ꯅꯨꯡꯁꯤꯗꯕ ꯃꯤꯗꯣ ꯑꯗꯨ ꯃꯥꯅ ꯑꯩꯒꯤ ꯃꯥꯡꯅꯕ ꯁꯤꯟꯒꯦ ꯈꯜꯂꯛꯄ ꯃꯤꯀꯨꯞꯇ ꯃꯥꯒꯤ ꯑꯐꯕ ꯑꯣꯏꯁꯅꯨ ꯑꯗꯨꯒ ꯃꯥꯅ ꯑꯩꯒꯤ ꯃꯥꯡꯅꯕ ꯁꯤꯟꯒꯦ ꯇꯧꯕꯗ ꯃꯥ ꯀꯥꯎꯈꯤꯁꯅꯨ ꯈꯜꯂꯦꯕ ꯑꯩꯗꯤ ꯃꯔꯝꯗꯤ ꯃꯥꯅ ꯐꯠꯇꯕ ꯇꯧꯔꯛꯇꯣꯏꯗꯣ ꯀꯔꯝ ꯀꯥꯟꯗꯅꯣ ꯑꯩ ꯈꯪꯗꯕꯅꯤꯅꯀꯣ ꯑꯐꯕ ꯋꯥꯈꯜ ꯈꯜꯂꯀꯥꯟꯗ ꯑꯐꯕ ꯑꯣꯏꯁꯅꯨꯅ ꯈꯜꯂꯦꯕ ꯑꯗꯨꯅ ꯑꯩꯗꯤ ꯌꯦꯠꯅꯕ ꯂꯩꯇꯦ ꯑꯗꯨꯒ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯕ ꯅꯨꯡꯁꯤꯕꯤꯗꯕ ꯑꯗꯨꯗꯤ ꯃꯤꯁꯦ ꯇꯧ ꯉꯝꯗꯦ ꯑꯗꯨꯅ ꯑꯩ ꯌꯥꯝ ꯊꯥꯒꯠꯄꯤꯅꯣꯅ ꯑꯩ ꯍꯥꯏꯁꯦ ꯃꯔꯝꯗꯤ ꯑꯗꯨꯒꯨꯝꯕ ꯅꯨꯡꯁꯤꯕꯤꯗꯕ ꯃꯤ ꯂꯩꯔꯀꯥꯟꯗ ꯏꯁ ꯍꯥꯏꯈꯤꯅꯦꯕ ꯑꯗꯨꯝ ꯀꯥꯟꯗ ꯋꯥꯅꯦ ꯑꯗꯨꯅ ꯈꯜꯂꯝꯗꯕꯗꯣ ꯅꯝꯗꯅ ꯈꯜꯍꯜꯂꯦꯕ ꯑꯩꯕꯨ ꯅꯨꯡꯁꯤꯗꯕ ꯃꯤꯗꯨꯅ ꯀꯥꯎꯊꯣꯛꯑ ꯂꯩꯔꯤꯉꯩꯗꯨꯗ ꯑꯗꯨ ꯋꯥꯗꯣ ꯍꯥꯏꯔꯀꯥꯟꯗ ꯅꯤꯡꯁꯤꯡꯍꯜꯂꯦꯕ ꯑꯗꯨꯅꯅꯦ ꯑꯩꯅ ꯊꯥꯒꯠꯄꯤꯅꯣ ꯍꯥꯏꯁꯦ ꯑꯩ ꯀꯩꯁꯨ ꯊꯥꯒꯠꯄ ꯄꯥꯝꯖꯗꯦ
aduna akhona lai khurumba matamda akhona migi mangnaba tawge ai migi nungaitana ba honage migi nungaitana ba wangange ishor bongo ngasidi mi imta thina ngangjage ko haidana dukti tharamoy natra nungai fa boizage haidana aduna mi amadu so dumai khurumangani kanagumadi lining babo khurumba bo ngamdaba dum timing lerangani natra ado koigidi malem sida leriba mai pung khudima chumna hingnaba chumna leinaba honaba miduna honaba dugi magi makhapo no nungai jaba aduga khoi masen ko awaba masen khangminara kan khoi punjannara kanda koi kari to yage khanminara kanda ko na khoi nungai ne yai fana tanaraga phaphatad me am khanara kanda koi ya seng ba lambi mada punna chatmina si haitare aduna hello minga bada leifam habis hello sir ai kumbi dagi ni roda ne sir roda tapio kari wafam habining hana motor sabi ga kumde bosari duga wahong radio madi diamond tv gi diamond donor sing amadi sabu matam khudimukta chinu sangba na ye yaudaba hadna sa sogi mafamda thawni jari aduga garang polo da me batangka ha garang ki khunung ai do karino ya ka khalatin da ta gi tan sei ba sa da tendi niroda lok thungiro au lok thung sa ai do isa khara do ai tabi la dai la sa su yaw bu ngam de bako ta ba de tun ta ba sa si da lo khutong sa ke ta bu ne sa chari niroda thank you so much kumai harau ana kumai harau jin kamai to do no an hai ta hello mama vini khang bokti ne radio lo balak pongam gidro ma bo kamai to bono ai kano no mit lak se rai tawriye kaino no mit aji kaino yum selection nimita dum kanoga lakse yumsa kaisa ji tang kya no tang kya gi yumsa kaisa no tham de yumsa kaisa mari ne karam gi yumsa kaisa hoi doi no kaino gi ne hang ngasi ni thoga bane hayeng ha ngasi ni thoga bane hayeng la ko hang sit to adu lakse gi tawba hang sit hayeng so thawak am chetle hang sit so thawak am chetle masem na men sen gre adu apiu ngaktang warjo phatna tanja ma yenga ko kui dabida nana ai leiringai da hai tare ayuk oragadi pung 10 matung nungthin oragana pung 3 gi matung ko numaina toroga apiu kainung ta hai jage icha nangi kano lising amaga sate subagi do adu do ayu ngamasung ngamda ri sei dum da sakjage isa ma du to se adu wa du to se bu phone line phang da ba ko ta be wari hau gro ba wa du kai kana do no matung da tat ki ba do ai ne ha ba tat ki ba do ai ne kamai khang do no natte da phone ne phang tat kre ne ha ba do ai ne ha ba kai su khamde ro no ma mathang gi da muk sa lo ra du matung da hang go mayam jaw du sei na ta bi du phakum khom ba yaw ro ya dro phone toro ga da na ma mai thang dai na phau gi ma mi su toro bo hai ri ni ko du mathang da de mai to we ko anyway thagachari radio da lobo lakpiro aduga hidaguli leina ba hai tare aduga diabetes ki hidaguli leiba su khara kano tawdre na hai badu mana ko odaida edam saroblana policing ama su pirak pani aduna singama du su lobiro hidaguli leibiro aduga sabiu hidaguli ko aduga fabo ibiro thagachari ma Pukning Warol da ma kano jana hairak ki badu gi taja dana ma je tawjari ni hai tare hello isi bungo isi sintani kwa je yeng badu nong phajare ta ko skin gi amuba sida Pukning gi waron thaba sida kwa gi phajarba kot angau litpa sida undo ro ngauna koi wakting loi here poinu su lo here ko phari la ai smana agi laikon sida sa liba
ꯀꯨꯟꯗꯣꯒꯤ ꯐꯠꯇꯕ ꯁꯨꯃꯥꯏꯅ ꯏꯀ꯭ꯋꯥꯁꯦ ꯐꯖꯍꯔꯦꯗꯀꯣ ꯃꯊꯥ ꯁꯥꯕꯕꯨꯗꯤ ꯂꯩꯔꯝꯅꯤꯀꯣ ꯑꯗꯨꯝ ꯐꯖꯍꯔꯦꯗꯀꯣ ꯑꯩꯅ ꯁꯨꯝ ꯎꯕꯗ ꯁ꯭ꯀꯤꯟꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜ ꯊꯥꯔꯦ ꯑꯃꯨꯕꯗꯨꯗ ꯏꯀ꯭ꯋꯥ ꯏꯀꯣꯜ ꯐꯖꯍꯔꯦ ꯃꯊꯥꯕꯨꯗꯤ ꯁꯥꯕ ꯂꯩꯔꯝꯒꯅꯤ ꯃꯌꯥꯝꯒꯤ ꯊꯧꯒꯜꯂꯣꯟ ꯑꯣꯏꯕ ꯊꯧꯕꯨꯔꯦꯞ ꯑꯣꯏꯕ ꯍꯥꯏꯁꯦ ꯑꯄꯦꯟꯕꯕꯨꯗꯤ ꯑꯃꯐꯥꯎ ꯂꯩꯔꯝꯃꯣꯏ ꯋꯥꯔꯝꯒꯅꯤ ꯏꯀ꯭ꯋꯥꯅ ꯇꯧꯔꯤꯕ ꯊꯕꯛ ꯃꯌꯥꯝꯁꯨ ꯎꯕꯗ ꯏꯆꯦꯗ ꯉꯛꯏ ꯂꯤꯂꯥꯁꯨ ꯇꯧꯏ ꯑꯗꯒꯤ ꯏꯁꯄꯦꯛꯇ ꯇꯌꯥꯏꯁꯨ ꯁꯥꯟꯅꯩ ꯄꯨꯡꯅꯨꯡꯒꯤ ꯋꯥꯔꯣꯟꯁꯨ ꯇꯧꯏ ꯃꯌꯥꯝꯒꯤ ꯂꯨꯆꯤꯡ ꯄꯨꯔꯦꯟꯁꯨ ꯑꯣꯏ ꯑꯗꯨꯗ ꯄꯦꯟꯕ ꯄꯦꯟꯗꯕ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯝꯒꯅꯤ ꯏꯆꯦꯗꯤ ꯄꯦꯜꯂꯦ ꯃꯌꯥꯝꯅ ꯍꯥꯏꯅꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯟ ꯇꯥꯕ ꯅꯨꯡꯉꯥꯏ ꯏꯁꯄꯦꯛꯇ ꯇꯌꯥꯏ ꯅꯨꯡꯉꯥꯏ ꯂꯥꯏꯔ ꯈꯣꯠꯂ ꯍꯥꯏꯀꯣ ꯃꯁꯤꯗꯩꯁꯤꯗ ꯃꯌꯥꯝꯒꯤ ꯄꯦꯟꯅꯕ ꯇꯧꯕꯤꯔꯦ ꯑꯗꯒꯤ ꯏꯁꯩꯅ ꯀꯔꯝ ꯀꯥꯟ ꯇꯝꯃꯤꯕ ꯏꯁꯩꯅ ꯃꯔꯣꯟ ꯐꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯇꯨꯇꯨꯔ ꯅꯨꯄꯤ ꯁꯥꯕꯒꯤ ꯏꯀ꯭ꯋꯥꯒꯤ ꯍꯟꯗꯛꯀꯤ ꯏꯁꯩ ꯁꯛꯃꯤꯟꯅꯩꯗꯣ ꯌꯥꯝꯅ ꯍꯩꯍꯔꯦ ꯅꯨꯄꯤ ꯈꯣꯟꯖꯦꯜꯒ ꯏꯀ꯭ꯋꯥꯒꯤ ꯅꯍꯥꯟ ꯏꯁꯄꯦꯛꯇ ꯇꯌꯥꯏ ꯇꯧꯕꯩꯗ ꯑꯗꯣ ꯑꯩꯗꯤ ꯁꯨꯃꯥꯏꯅꯁꯨ ꯅꯍꯥꯟ ꯏꯁꯄꯦꯛꯇ ꯇꯌꯥꯏ ꯑꯩꯈꯣꯏ 100 ꯁꯨꯕꯒꯤꯗꯣ 1,000ꯒ ꯑꯗ ꯑꯩꯁꯦ ꯊꯣꯏꯗꯣꯛꯅ ꯇꯥꯍꯧꯗꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯦ ꯏꯁꯄꯦꯛꯇ ꯇꯌꯥꯏꯁꯦ ꯑꯩ ꯍꯧꯒꯠꯂꯛꯄꯩꯗꯨꯗ ꯑꯩꯁꯦ ꯌꯥꯎꯅꯦꯅ ꯏꯆꯦꯁꯦ ꯏꯁꯄꯦꯛꯇ ꯇꯌꯥꯏ ꯂꯣꯏꯈꯛ ꯇꯥꯔꯦ ꯀꯔꯤꯒꯤꯅꯣꯅꯦ ꯅꯍꯥꯟꯃꯨꯛꯇꯤ 100 ꯁꯨꯕ ꯇꯧꯅꯤ ꯍꯥꯏꯔꯒ ꯇꯧꯗ꯭ꯔꯤꯁꯤꯕꯨ ꯑꯩꯁꯦ ꯈꯪꯗꯦꯕ ꯑꯩꯁꯦ ꯉꯁꯥꯏ ꯅꯪꯊꯤꯔ ꯈꯪꯉꯦꯕ ꯁꯨꯝ ꯇꯥꯡ 24ꯒꯤ ꯑꯩꯈꯣꯏ ꯑꯣꯂꯦꯟꯒꯤ ꯀꯅꯥꯅ ꯉꯝꯒꯦ ꯌꯦꯡꯅꯁꯤꯗꯣ ꯑꯗꯨꯒꯤ ꯍꯦꯛ ꯂꯣꯏꯔ ꯇꯧꯖꯥꯠꯅꯤ ꯑꯩꯅ ꯃꯨꯟꯅ ꯇꯥꯎꯔ ꯆꯥꯛꯏ ꯑꯗꯨꯕꯨ ꯃꯇꯨꯡꯗꯁꯨ ꯌꯥꯝꯅ ꯂꯩꯔꯤ ꯑꯩꯅ ꯊꯥꯒꯠꯆꯅꯤꯡꯉꯤꯁꯦ ꯏꯀ꯭ꯋꯥꯒꯤꯗꯤ ꯂꯤꯂꯥꯒꯤ ꯗꯣꯜ ꯑꯃ ꯁꯦꯝ ꯌꯥꯔꯅꯤ ꯏꯀ꯭ꯋꯥꯒꯤ ꯅꯨꯄꯤ ꯁꯥꯔꯤꯁꯦ ꯑꯩꯈꯣꯏ ꯑꯣꯂꯦꯟꯁꯨ ꯐꯥꯁ ꯇꯥꯔꯦ ꯐꯖꯔꯦ ꯂꯣꯏ ꯑꯇꯩ ꯑꯅꯧꯕ ꯌꯥꯎꯕꯁꯨ ꯌꯥꯝ ꯐꯖꯔꯦ ꯂꯤꯂꯥ ꯄꯥꯔꯇꯤ ꯗꯣꯜ ꯑꯃ ꯁꯉꯥꯏ ꯇꯣꯛꯈꯤꯅꯤꯀꯣ ꯗꯥꯏꯃꯟ ꯁꯦꯝꯃꯦ ꯀꯅꯥꯅ ꯋꯥꯏꯕꯤꯗꯣꯏꯅꯣꯗ ꯏꯆꯦ ꯑꯩꯈꯣꯏ ꯁꯤꯗꯩꯗ ꯁꯨꯝ ꯌꯣꯡ ꯈꯔ ꯁꯥꯖꯕꯩ ꯋꯥꯅꯤ ꯀꯅꯥꯅꯣ ꯌꯣꯡ ꯁꯥꯔꯁꯨ ꯌꯣꯡꯗꯣ ꯌꯣꯡ ꯌꯥꯝ ꯃꯥꯜꯂꯦ ꯌꯥꯝ ꯐꯖꯩꯌꯦ ꯌꯣꯡꯅꯦ ꯌꯣꯡ ꯑꯣꯔꯤꯖꯤꯅꯦꯜ ꯐꯖꯩꯌꯦꯕꯀꯣ ꯑꯗꯒꯤ ꯏꯅꯥꯎꯅꯨꯄꯤ ꯄꯨꯁꯄꯥ ꯑꯗꯒꯤ ꯅꯤꯝꯂꯥꯁꯨ ꯅꯨꯄꯥ ꯄꯛꯑꯦꯕ ꯁꯥꯏꯗꯣ ꯍꯩꯕ ꯑꯦꯛꯇꯤꯡꯗꯣ ꯌꯥꯝ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯔꯦ ꯃꯌꯥꯝꯒꯤ ꯄꯦꯜꯍꯟꯅꯕ ꯊꯕꯛ ꯇꯧꯕꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏ ꯍꯥꯏꯔꯨꯗ ꯀꯩ ꯀꯥꯟꯅꯅꯤ ꯃꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯥꯝ ꯐꯖꯩ ꯑꯗꯨꯃꯥꯏꯅ ꯈꯪꯗꯦ ꯋꯥꯔꯝꯒꯅꯤ ꯃꯌꯥꯝꯒꯤ ꯍꯣꯠꯅꯕꯗ ꯏꯀ꯭ꯋꯥꯅꯗꯤ ꯇꯨꯝꯕ ꯆꯥꯗꯒꯤ ꯑꯗꯣ ꯏꯀ꯭ꯋꯥꯁꯦ ꯑꯦꯅꯥꯇꯣꯃꯤ ꯈꯔ ꯆꯨꯝꯃꯝꯕꯩ ꯐꯕ ꯋꯥꯅꯤ ꯆꯨꯝꯃꯝꯗꯗꯤ ꯃꯌꯥꯝꯒꯤ ꯄ꯭ꯔꯦꯁꯔꯁꯤꯒ ꯏꯀ꯭ꯋꯥꯅ ꯄꯨꯊꯣꯛꯏꯕ ꯊꯧꯔꯝꯁꯤꯒ ꯍꯣꯠꯅꯕꯗ ꯏꯀ꯭ꯋꯥꯁꯦ ꯀꯥꯊꯦꯛꯑꯒ ꯂꯣꯏꯔꯝꯅꯤꯀꯣ ꯑꯩꯅ ꯁꯨꯝ ꯈꯔ ꯐꯖꯕꯒꯤ ꯐꯕ ꯋꯥꯅꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯔꯝꯒꯅꯤꯅ ꯑꯩꯅ ꯈꯜꯂꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯑꯩꯗꯤ ꯏꯀ꯭ꯋꯥꯁꯦ ꯌꯥꯝ ꯊꯥꯒꯠꯅꯤꯡꯉꯤ ꯉꯝꯗꯕꯩ ꯋꯥꯅꯤ ꯊꯥꯒꯠꯂꯁꯨ ꯁꯥꯎꯏ ꯏꯀ꯭ꯋꯥꯅ ꯇꯧꯔꯤꯁꯦꯀꯅꯥ ꯂꯥꯏꯅꯐꯥ ꯉꯝꯃꯣꯏ ꯂꯥꯏꯅꯐꯥ ꯉꯝꯃꯣꯏ ꯏꯀ꯭ꯋꯥꯅ ꯇꯧꯔꯤ ꯊꯕꯛꯁꯦ ꯑꯗꯣ ꯁꯤꯗ ꯑꯗꯨꯝ ꯄꯦꯟꯕꯤꯗꯕꯁꯨ ꯂꯩꯔꯝꯒꯅꯤ ꯑꯗꯣ ꯃꯌꯥꯝ ꯂꯣꯏ ꯃꯤꯑꯣꯏꯕ ꯍꯥꯏꯁꯦ ꯄꯦꯟꯊꯣꯛꯄ ꯍꯩꯔꯗꯤ ꯂꯣꯏꯅ ꯅꯨꯡꯉꯥꯏꯕꯒꯅꯤ ꯄꯦꯟꯊꯣꯛꯄꯕꯨ ꯍꯩꯇ꯭ꯔꯕ ꯅꯨꯡꯉꯥꯏꯊꯣꯛꯄꯕꯨ ꯍꯩꯇꯕꯅꯤ ꯃꯤꯗꯨꯗꯤ ꯑꯩꯈꯣꯏ ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯔꯨꯕꯒꯤ ꯀꯥꯟꯅꯗꯔꯦ ꯑꯩꯅꯅꯦ ꯁꯨꯝ ꯅꯨꯡꯁꯤꯖꯕꯁꯦ ꯑꯩꯈꯣꯏ ꯗꯩꯅꯁꯦ ꯃꯀꯣꯟ ꯁꯟꯗꯛ ꯅꯥꯔꯣꯏ ꯃꯥꯏ ꯚꯣꯀꯦꯜ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯔꯦ ꯑꯗꯨꯒ ꯏꯆꯦ ꯑꯃ ꯑꯩꯈꯣꯏꯒꯤ ꯊꯧꯕꯥꯜꯗꯒꯤ ꯂꯩꯔꯦꯟ ꯇꯣꯝꯕꯤꯁꯦ ꯃꯥꯁꯨ ꯚꯣꯀꯦꯜ ꯌꯥꯝ ꯐꯖꯩ ꯑꯩꯈꯣꯏ ꯂꯤꯂꯥꯒꯤ ꯗꯔꯃꯥꯒꯤ ꯃꯃꯥꯒ ꯑꯃꯨꯛꯇꯪ ꯁꯥꯍꯜꯂꯨꯕ ꯃꯇꯩꯃꯒꯨꯝꯕ ꯚꯣꯀꯦꯜꯁꯦ ꯌꯥꯝ ꯐꯖꯩꯌꯦꯕ ꯃꯣꯏꯒꯤ ꯚꯣꯀꯦꯜ ꯐꯖꯩꯕ ꯁꯨꯝ ꯑꯇꯩ ꯐꯖꯗꯦ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯐꯖꯩꯕ ꯁꯨꯝ ꯇꯥꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯕ ꯂꯨꯝ ꯂꯥꯎ ꯏꯆꯦ ꯑꯃ ꯂꯩꯔꯥꯡ ꯇꯣꯡꯕꯤꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯚꯣꯀꯦꯜ ꯁꯨꯝ ꯐꯖꯩꯕ ꯑꯩꯅ ꯇꯥꯕ ꯉꯥꯡꯊꯣꯔꯛꯄ ꯇꯧꯊꯣꯔꯛꯄꯁꯦ ꯑꯗꯣ ꯈꯪꯗꯦ ꯑꯗꯨꯝ ꯂꯩꯃꯤꯟꯅꯁꯤ ꯑꯩꯈꯣꯤ ꯃꯌꯥꯝ ꯑꯩꯈꯣꯏꯅꯁꯨ ꯌꯥꯝ ꯄꯥꯡꯕꯁꯨ ꯉꯝꯗꯦ ꯑꯩꯈꯣꯏꯗꯤ ꯄꯛꯄꯦꯟꯗ ꯄꯦꯜꯂꯦ ꯏꯀ꯭ꯋꯥꯅ ꯇꯧꯔꯒ ꯄꯛꯅꯨꯡꯗ ꯅꯨꯡꯉꯥꯏꯔꯦ ꯌꯥꯎꯕ ꯉꯝꯕ ꯉꯝꯗꯕ ꯉꯝꯕꯗꯁꯨ ꯌꯥꯎꯏ ꯉꯝꯗꯕꯗꯁꯨ ꯇꯣꯛꯏ ꯏꯀ꯭ꯋꯥꯅ ꯇꯧꯔꯛꯄ ꯈꯨꯗꯤꯡꯃꯛꯇ ꯂꯣꯏ ꯄꯦꯟꯖꯔꯦ ꯃꯁꯤꯕꯨꯡꯗ ꯊꯥꯒꯠꯆꯒꯦ ꯇꯧꯕꯅꯤꯗ ꯇꯥꯕ ꯉꯝꯗꯦ ꯏꯆꯦ ꯊꯥꯒꯠꯂꯛꯄꯁꯦꯀꯣ ꯆꯨꯝꯃꯦ ꯏꯆꯦꯅ ꯍꯥꯏꯗꯣ ꯑꯩꯅ ꯍꯥꯏꯗꯨꯗꯤ ꯑꯩꯈꯣꯏ ꯐꯝꯃꯤꯁꯦ ꯍꯣꯠ ꯁꯤꯠꯅꯦꯅ ꯑꯩꯅ ꯍꯥꯏꯗꯣ ꯁꯦ ꯅꯨꯡꯉꯥꯏꯅ ꯑꯃꯣꯟꯕ ꯐꯤꯗ ꯐꯝꯕꯒ ꯃꯥꯟꯕꯩ ꯋꯥꯅꯤ ꯃꯩꯊꯛꯅꯦ ꯍꯥꯏꯇꯥꯔꯦ ꯏꯆꯦ ꯆꯥꯕ ꯌꯥꯗꯦ ꯉꯔꯥꯡꯒꯥꯏ ꯆꯥꯛ ꯏꯁꯤꯡ ꯆꯥꯐꯝ ꯈꯪꯗꯦ ꯉꯁꯤꯁꯨ ꯆꯥꯛ ꯆꯥꯐꯝ ꯈꯪꯗꯦ ꯏꯁꯥ ꯏꯊꯟꯗ ꯍꯥꯏꯇꯥꯔꯦꯀꯣ ꯏꯊꯟꯗ ꯄꯋꯥꯗ ꯋꯥꯔꯧꯖꯕ ꯍꯥꯏꯇꯥꯔꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯀꯅꯥꯗ ꯇꯥꯏꯅꯔꯨꯅꯤ ꯀꯅꯥꯗ ꯍꯥꯏꯔꯨꯅꯤ ꯑꯗꯨꯅ ꯏꯁꯩ ꯑꯃ ꯂꯩꯗꯥꯏꯅꯦ ꯀꯅꯥꯗꯁꯨ ꯍꯥꯏꯔꯣꯏ ꯀꯅꯥꯗꯁꯨ ꯂꯤꯔꯣꯏ ꯑꯗꯨꯒꯤ ꯐꯤꯕꯝꯗꯨꯅꯤ ꯍꯥꯏꯇꯥꯏ ꯑꯗꯨꯅ ꯀꯩꯗꯧꯔꯨꯅꯤ ꯀꯔꯤ ꯍꯥꯏꯔꯨꯅꯤꯀꯣ ꯀꯩꯁꯨ ꯂꯩꯇꯦ ꯑꯗꯨꯅ ꯃꯄꯣꯛꯁꯤꯒꯤꯅꯤ ꯍꯥꯏꯕ ꯇꯥꯏ ꯈꯥꯡꯕ ꯇꯥꯕꯅꯤ ꯑꯗꯨꯅ
nungai amu sabam tabung khang dab jisu mu nungai maram yam chasal laga sanoi khali natrane cholesterol wang khali mar mak ta dum sa dab jisu dum nungai nong phado kai ju dum kap thok pa si ju dum nungai jani da mioi ba se koi nupa ni kan kapom moi kan khalu no koi yam kapi jani da wa jani da sum nungai man bai wa ni punsi je loi bang ni ko koi lei bang ta ni sen gi ma tha sa da yum kana lege mi gi mi wa bu ta da bu kana lege phane am phajana hona janu ko pen bang gi mi deng da pen udra de dum mi wa dum ta dum no ain hai dau de koi ma du dai da ning hana do wa nati maram di ma pok si ne dum khang ta bani adum thengna ta bani ko no ai gi wa di ai di mi hat gen tholok nate mi sida gen tholok nate mi kan gen tholok bani ai gi thabak ti mi kan bani mi sida nate ai tai karam ta gi ma thomoi na na ro khoi gi tawri thabak mi na la no uzaba udaba uning ujasan ngangi ngasi jo ngasai kari no kanano maming tom don kari adu tawwa kai na hai angao phai myam khomjalaga diamond tv na request am da tawjage angao phai myam khomjalaga isai no mai salaga diamond tv gi mingsa thina na ba tawri do afa ba saisak pa myam leibani khomjan da salaga makoi jing du chance pibi radi am nungai ne na ma gi page am da thagale na inau call am da tawbiro ai call do ai amtang inau no khangdaba lei do amtang taksegen aingon da na te ko ngangai do mayam thorom tawbu da khoi sum nungai taba yaujaba sing du bune ngang biri adu aina ta tai oina song thoi kai no hai kan ai gi di thong ne panam kakthali ge no ai wari sana ai ngata kakthali si mayam kakthali amagi wana te hek sok no bo ngang bu du yadam ni ai ni no ngonung siba ngod ai na voice mail ai thai nahak tung da theliba banner du uram gani khale banner du da maming ibani kari i aina kari i yango hai diamond donor sai nang donor sai ba sigar ta khangbra donor sai ba di mateng pangba kathokpa haiba kathokpa mi na kathokpa gi gun che laga yawroba adelai di mai bel sing do aduna tauge yawna ne tauhallim ne na kai gi no hai ka na khoi sahi mapan sure ba khoi gi journey se teng pang ai se journey se sahi mapan sure khara mani yaw bodi sai ani suba hum suba ma suba tha mani manga suba urangani bad adu ai gi thabak ti sahi mapan sure mapan aduna sigi thabak sida yawbiri bi mai bel sing se magi mapung numit lak pada magi sumangda magi phambakta mana maning tamna jagoi sei sakjabani makhoi phiron phajana set prana khali phi akamba set tabrana khali aduga isai sakjabani sei sakpai se langbai se adum khara nikpani adumakna mapi marol komdana aduna tawkhibadi natte noine yam panaragana mausing angang macha leisabi sing mapi maron yam kamasing tholaga nongande numitabong niktana khotana jagoi sari do ei adugumagi thakti ei gi chalise sing duna torom dong mande torom do pung nipan sangmani pung nipan do hobode loibo loi yengbiro aduga fajan adugi nipan du yangkan da torom se kari gi pangthoino kaidoino do muni yengbiyo nikta basu myam yawbani fajana seisak basu yawbani fajana torom to basu dum yawbani kharama langja basu dum yawbani ado ayaba da koina pi maramdi kaino hai kanda makhoi do ngasi faw de koina tawrei thabak sida lupa crorong gi maya da koina mateng panga la mi ngaktan aina tawgen tawhalline do kanana thingge haino thingo lo thingge haragana thingdo mi leragana thingbiru lo yenge na koisu khangdaba di khangnabani tawjari se aduna state adom ne hekta post ka tawraga thagat pado na wari sana se call to biro haibani torok to siaro oi shakespeare no call toroi haido torokani tawdabe yaro torokani yong ai call thajarake idea du to honbe am ngamba mini da so yaro ye id do thok tawni horen thok toraga case am register fire ma ko pala loire toroi me am sidi aina akhoi gi posting da thagat pa mayam sing do loi call toroi ke no handaki record ta ge ba su ya ye mayam bam lei ba ko aduna aina ma si wa fam se tham mi ji gai no hai kana khara khangjasano live to su khara ujano o moi kangu si smai to were khara khangan ba mathau tai khangak tra di khara ga tak pa mathau tai aduna ko ai loi lei masamak tai tare medam telo tama da bo ani hum tha gi nei kai gino nang se thakali si kai gino kana stamo soi kari soi ba kai do bai thagat pa sa mo lai tama bro se la le yam lei bane fanam to ya de
ꯀꯅꯥꯝꯇꯒꯤ ꯃꯤꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯐꯣꯇꯣ ꯐꯥꯎ ꯊꯥꯒꯠꯄ ꯌꯥꯗꯦ ꯇꯧꯕ ꯌꯥꯗꯦꯕ IT Act ꯀꯣ ꯌꯥꯗꯦꯕ IT Act ꯀꯤ ꯃꯇꯨꯡ ꯏꯟꯅ Section 66 ꯃꯇꯨꯡ ꯏꯟꯅ ꯇꯧꯕ ꯌꯥꯗꯦ ꯑꯗꯨ ꯈꯛꯇ ꯅꯠꯇꯦ ꯃꯌꯥꯝ ꯂꯩꯈ꯭ꯔꯦꯕ ꯚꯥꯔꯤꯗ ꯂꯩꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤꯁꯨ ꯉꯥꯏꯔꯦ ꯑꯩꯈꯣꯏꯒꯤ ꯄꯣꯁ ꯑꯝꯇ ꯑꯌꯥꯕ ꯌꯥꯎꯗꯅ ꯑꯩꯈꯣꯏ ꯇꯧ ꯌꯥꯗꯦꯕ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯅ ꯌꯥꯝ ꯐꯖꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯅ ꯍꯥꯏꯔꯤ ꯑꯗꯣ ꯃꯥ ꯍꯧꯖꯤꯛ ꯐꯥꯎꯗꯤ ꯑꯩꯉꯣꯟꯗ ꯇꯧꯔꯛꯇꯔꯤ ꯃꯥ ꯑꯩꯅ ꯊꯥꯕ ꯀꯣꯜ ꯇꯧꯔꯛꯀꯅꯤ ꯁꯣꯏꯗꯅ ꯉꯔꯥꯡ ꯅꯍꯥꯟꯁꯨꯅꯤ ꯃꯤ 4-5ꯅꯤ ꯑꯗ ꯇꯨꯃꯤꯟꯅ ꯂꯩꯇꯦꯕ ꯑꯩꯗꯤ ꯂꯩꯔꯣꯏꯕ ꯑꯗꯣ ꯎꯁꯤꯠꯄꯤꯕ ꯃꯐꯝꯗꯗꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯊꯥꯛ ꯋꯥꯡꯅ ꯑꯗꯨꯝ ꯊꯝꯖꯕ ꯋꯥꯅꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯀꯥꯏꯅꯅꯕ ꯗꯣꯅꯔꯁꯤꯒꯤ ꯃꯔꯝꯗ ꯁꯣꯛꯅꯅꯕ ꯅꯠꯇ꯭ꯔꯒ ꯆꯦꯅꯦꯜꯁꯤꯒꯤ ꯁꯣꯛꯅꯕ ꯇꯧꯔꯛꯄꯗꯗꯤ I will fight them damn care ꯑꯩ ꯀꯩꯝꯇ ꯃꯗꯨꯗ ꯆꯤꯡꯅꯕꯁꯨ ꯂꯩꯇꯦ ꯑꯀꯤꯕꯁꯨ ꯂꯩꯇꯦ ꯍꯜꯂꯣ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ Hello sir, phone tꯧꯖꯔꯛꯏꯕ ꯑꯩ ꯈꯥꯡꯕꯣꯛ ꯄꯥꯠꯔꯤ ꯈꯨꯅꯧ ꯂꯩꯀꯥꯏꯗꯒꯤ ꯑꯥꯀꯥꯁ ꯂꯥꯏꯁ꯭ꯔꯝ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯕ ꯑꯀꯥꯁ ꯊꯧꯔꯝ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯌꯥꯅꯃꯛꯇꯗ ꯋꯥꯍꯣꯡ ꯔꯦꯗꯤꯑꯣ ꯑꯃꯁꯨꯡ ꯇꯤꯚꯤ ꯌꯦꯡꯕꯤꯔꯤꯕ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯍꯧꯖꯤꯛꯁꯤ ꯅꯅꯥꯎ ꯑꯩꯈꯣꯏꯗꯤ ꯀꯩ ꯍꯥꯏꯅꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯈꯔ ꯀꯕꯛ ꯑꯗꯨꯝ ꯆꯠꯆꯔꯛꯑꯦ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯑꯃꯨꯛ ꯊꯤꯡꯖꯤꯟꯕꯤꯔꯦ ꯑꯃꯨꯛ ꯇꯧꯔꯤꯁꯦ ꯄꯩꯈꯥ ꯃꯅꯨꯡꯒꯤꯗꯤ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯌꯥꯖꯩ ꯑꯗꯣ ꯅꯅꯥꯎ ꯑꯩꯈꯣꯏꯗꯤ ꯁꯤꯟꯐꯝ ꯑꯇꯣꯞꯄꯗꯤ ꯍꯩꯖꯔꯨꯗꯕꯅꯤꯅ ꯁꯤꯒꯤ ꯂꯥꯏꯟꯁꯤꯗ ꯈꯔ ꯑꯗꯨꯝ ꯏꯌꯥꯝꯕꯁꯤꯡ ꯑꯗꯒꯤ ꯏꯊꯛ ꯊꯣꯡꯕꯁꯤꯡ ꯑꯗꯒꯤ ꯑꯩꯈꯣꯏ ꯁꯥꯔꯈꯣꯏꯁꯨ ꯌꯥꯎꯅ ꯑꯗꯨꯝ ꯄꯨꯈꯠꯄꯤꯕ ꯅꯅꯥꯎꯈꯣꯏ ꯇꯠꯇꯅ ꯑꯗꯨꯝ ꯄꯨꯈꯠꯄꯤꯕꯅ ꯉꯁꯤꯕꯨꯗꯤ ꯍꯤꯡꯖꯔꯤꯕꯅꯤ ꯍꯥꯏꯖꯔꯤꯕ ꯇꯥꯔꯒ ꯇꯧꯕꯇꯕꯨ ꯍꯧꯖꯤꯛꯁꯦ ꯀꯔꯤ ꯍꯥꯏꯅꯤ ꯁꯤꯒꯤꯁꯤꯅ ꯑꯩꯈꯣꯏ ꯈꯖꯤꯛꯇꯪ ꯀꯥꯟꯅꯖꯒꯗꯕꯗꯣ ꯊꯤꯡꯖꯤꯟꯕꯤꯔꯕꯅꯤꯅ ꯅꯅꯥꯎꯄꯤꯅ ꯑꯃꯨꯛ ꯍꯧꯖꯤꯛꯁꯦ ꯑꯃꯨꯛ ꯀꯔꯤ ꯍꯣꯠꯅꯔꯤ ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯕ ꯃꯇꯝꯗ ꯕꯦꯛꯀꯤ ꯏꯟꯐꯣꯔꯖꯔꯤꯁꯦ ꯇꯧꯔꯒ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯑꯇꯩ ꯑꯇꯣꯞꯄ ꯁꯤꯟꯐꯝꯁꯦ ꯍꯩꯔꯨꯗꯕꯅꯤꯅꯀꯣ ꯁꯪꯀ꯭ꯔꯤꯇꯣꯟꯗ ꯕꯥꯁꯤ ꯌꯥꯎ ꯌꯥꯗ꯭ꯔꯕꯣ ꯁꯪꯀ꯭ꯔꯤꯇꯣꯟꯁꯦ ꯕꯥꯁꯤ ꯊꯤꯡꯖꯤꯟꯕꯤꯔꯤ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯑꯇꯣꯞꯄꯗꯗꯤ ꯌꯥꯎꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯣꯝꯒꯤꯗꯗꯤ ꯊꯤꯡꯖꯤꯟꯕꯤꯔꯦ ꯍꯥꯏꯇꯥꯔꯦ ꯕꯥꯁꯤꯗꯣ ꯌꯥꯎꯖꯔꯗꯤ ꯐꯗꯧꯅꯤꯅꯦ ꯍꯣꯏ ꯁꯥꯔ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯇꯧꯖꯔꯤ ꯍꯥꯏꯖ ꯇꯥꯔꯦ ꯑꯗꯣ ꯉꯔꯥꯡꯒꯤ ꯅꯅꯥꯎꯅ ꯄꯦꯟꯖꯕ ꯍꯥꯏꯇꯥꯔꯦ ꯉꯔꯥꯡꯒꯤ ꯅꯨꯄꯤ ꯆꯠꯄꯦ ꯍꯥꯏꯒꯤꯗꯣ ꯑꯁ म्यूजिक करी ना ताबद म्यूजिक की हाँ ताजे डायलॉग की ओके अगर पाखत मोईजे माई थीब कई तौर वाखल सूम खजर तब तब अचुम माई पाखी पेंजब थोरम खुद चांग नाइन ताजे मना ताजब हौबद लोब ताज चार्जर की लाइन से चार्ज तब चार्जर की लाइन रेडियो की चार्जर की लाइन चाख्रे फोन मचा तौर ऊपर तौर ताजरी बैटरी तुम्हें अखोना चार्जर लाइन याद्रे है चार्जर लाइन से चाखी लाइन चार्जर लाइन चार्जर दुद चाइरो रेडियो की चार्जर मनुंग चाइरो रेडियो की मनुंग अदो सेमन बेया दे हब्रो रेडियो सेमन दा आई सिदा कोई इलेक्ट्रॉनिक्स की यामम लई मोद हंगार माइ पोत पातो फंगदे लाट्री ना हाइगा अदो बेट अदो जो बैटरी ना हुल्लगा तुम ताजरम बने ना नावजो ये हुनबदन का मक्ता होता है आई ये तसेंग तुम हाइजे वाने अते तो पचन में ता ता देगा कोई चीज चने जे होबे लोइबो तो अदो मक्ता नंबर मोर कितन नुगाई तरो सादे ताई हाइजे रहिदने तो आना जो होय होय कैसो कायदे कैसो लेजोने तो फंगदे जैसे कई तंगदम अखोइसो जनवरी मनुंगजिदसो अनांगजिगी मागी एडमिशन तौबीरो नजो हाइरे कई हाइदोंनो फंगजिसे अस कमाई रुंगोदी मक्ति लोइना लेप लेतना दम ताजरी अगचरी आकाश पुंसी लानपमनि को अवाबनि हाइतारे वादब मिसम त लेरमो हजिक थिरो दिने अमजु वानी अमजु सेन मथा सानी अमजु आई सामकसो दम सेन मथा साइ अदो पाइ लेते हिंग ngam jid mohona doine ba sa sa na dum hona raga ko adum hona ba lepta ta ana ekla adum laini lai ba khoi jo ayuk te sing theng ya pon de ya ga se tar singim kenom chaning thangning ba da ko adu da na te na hai do aina tha am da lising tra mari tra ngai hida guli chai hai kana charong ga de ge si bo ai ka da le ba gyao hida guli me am sari ni tori ni kai no ai su हिंगनिंगी ने बको हिंगनिंगी ने बाइसु हिंगनबो होनै ने बा अदना अखोइना मयाम गे होनै हाइज आई सामक सो नाबने अदो कइनो हाइ गांदा आई नाबने हारगा खुद पुल लेबदि यादे सुम थंगना दोइने अदम चटखि दोइने तंग तंग अदम मागे तंगकक ता चटखि दोइने
ꯊꯥꯒꯠꯆꯔꯤ ꯙꯅꯖꯤꯠ ꯅꯤꯡꯊꯧꯖꯝ ꯕꯦꯠ ꯀꯣꯃꯦꯟ ꯀꯣꯂꯔꯒꯤ ꯃꯇꯥꯡꯗꯨꯗꯤ ꯃꯗꯨ ꯊꯣꯏꯅ ꯈꯟꯖꯟꯕꯤꯔꯨꯅꯨꯗ ꯃꯤꯒꯤ ꯀꯩꯅꯣꯗ ꯆꯦꯅꯦꯜꯗ ꯄꯤꯕꯗꯨꯗꯤ ꯄꯤꯖꯕ ꯋꯥꯅꯤ ꯑꯗ ꯑꯩꯈꯣꯏꯗꯒ ꯆꯪꯉ ꯄꯤꯕꯗꯨꯗꯤ ꯃꯣꯏ ꯀꯩꯁꯨ ꯄꯤꯔꯛꯑꯁꯨ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯑꯗꯨꯒꯨꯝꯕꯗꯨ ꯐꯠ ꯂꯧꯊꯣꯛꯄ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯍꯥꯏꯔꯁꯨ ꯍꯥꯏꯇꯥꯔꯦ ꯃꯤ ꯃꯦꯟꯕ ꯉꯝꯃꯣꯏ ꯃꯤ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯇꯧꯔꯦ ꯑꯗꯥ ꯇꯧꯔꯦꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯤꯗꯨꯗꯤ ꯍꯥꯏꯇꯥꯔꯦ ꯗꯥꯏꯔꯦꯛ ꯃꯥꯒꯤ ꯄꯣꯁꯇ ꯐꯦꯁꯕꯨꯛ ꯄꯣꯁꯇ ꯃꯁꯥ ꯃꯅ ꯗꯥꯏꯃꯟ ꯇꯤꯚꯤꯗ ꯔꯤꯀ꯭ꯋꯦꯁ ꯑꯝꯇ ꯇꯧꯖꯒꯦ ꯑꯉꯥꯎ ꯑꯐꯩ ꯃꯌꯥꯝ ꯈꯣꯝꯖꯤꯜꯂꯒ ꯏꯁꯩ ꯅꯣꯡꯃꯥꯏ ꯇꯧꯕꯤꯕꯩ ꯃꯍꯨꯠꯇ ꯑꯐꯕ ꯑꯍꯩꯕ ꯃꯌꯥꯝ ꯇꯧꯔ ꯇꯧꯕꯤꯌꯨ ꯍꯥꯏꯔꯛꯄꯅꯤꯗ ꯃꯥꯏꯗꯣ ꯌꯥꯝ ꯀꯟꯅ ꯕꯦꯠ ꯅꯠꯇꯦ ꯑꯗꯩꯗ ꯃꯥꯅ ꯑꯉꯥꯎ ꯑꯐꯩ ꯍꯥꯏꯔꯛꯄꯗꯨꯗ ꯑꯩꯅ ꯑꯉꯥꯎ ꯑꯐꯩ ꯅꯠꯇꯦ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯗꯣꯅꯔꯁ ꯉꯥꯛꯇꯅꯤ ꯗꯦ ꯑꯥꯔ ꯑꯣꯜ ꯗꯣꯅꯔꯁ ꯃꯈꯣꯏꯁꯤꯡ ꯃꯌꯥꯝꯗꯨꯅ ꯂꯩꯔꯛꯄꯗꯨ ꯉꯁꯤ ꯑꯩꯅ ꯍꯥꯏꯅꯤ ꯑꯗꯨꯗ ꯑꯗꯨ ꯃꯇꯦꯡ ꯄꯥꯡꯈꯤꯕ ꯑꯗꯨꯗ ꯑꯗꯨ ꯇꯧꯈꯤꯕ ꯑꯗꯨꯗ ꯑꯗꯨ ꯇꯧꯈꯤꯕ ꯑꯗꯥ ꯇꯧꯈꯤꯕꯅ ꯑꯗꯨꯝ 10 20 ꯄꯜꯂꯦ ꯄꯨꯂꯞ ꯁꯝꯖꯜꯂꯀꯥꯟꯗ ꯑꯩꯈꯣꯏ ꯁꯤꯅꯤ ꯃꯗꯨꯅ ꯑꯩꯈꯣꯏꯗ ꯅꯤꯡꯍꯟꯅꯕ ꯀꯩꯁꯨ ꯂꯩꯇꯦ ꯑꯗꯨꯅ ꯙꯅꯖꯤꯠ ꯌꯥꯝ ꯈꯟꯖꯟꯕꯤꯔꯨꯅꯨ ꯑꯗꯣꯝꯗ ꯀꯩꯁꯨ ꯋꯤ ꯗꯣꯟꯠ ꯀꯤꯌꯔ ꯁꯥꯃꯨꯒꯤ ꯃꯈꯣꯡꯗ ꯍꯨꯏꯅ ꯈꯣꯡꯕꯗꯨꯗꯤ ꯃꯋꯥ ꯂꯧꯗꯦ ꯍꯩ ꯑꯗꯨ ꯇꯥꯔꯦꯅꯦ ꯍꯥ ꯀꯩꯝ ꯈꯜꯂꯨꯅꯨ ꯃꯄꯨꯟꯁꯤꯗ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯤꯗꯒꯤ ꯍꯦꯟꯅ ꯇꯧꯕ ꯉꯝꯕ ꯍꯦꯟꯅ ꯑꯐꯕ ꯇꯧꯕꯗꯣ ꯑꯩꯈꯣꯏꯗꯤ ꯈꯨꯕꯥꯛ ꯈꯨꯕꯤꯒꯦ ꯍꯥꯏꯅꯤ ꯑꯗꯨꯅ ꯕꯦꯠ ꯀꯣꯃꯦꯟꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯑꯗꯨꯗ ꯀꯣꯛ ꯁꯥꯗꯧ ꯅꯠꯇꯦ ꯑꯗꯨꯅ ꯕꯦꯠ ꯀꯣꯃꯦꯟ ꯍꯥꯏꯁꯤꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧ ꯃꯤꯗꯨꯗ ꯑꯩꯅ ꯊꯣꯛ ꯇꯧꯔꯒ ꯍꯥꯟꯅ ꯇꯧꯁꯜꯂꯨꯔꯦꯕ ꯏꯁꯤꯡ ꯕꯥꯇꯤꯟꯃꯨꯛ ꯊꯥꯡꯗ ꯃꯤ ꯉꯥꯛꯇ ꯑꯣꯏꯔꯝꯃꯤ ꯍꯦꯛ ꯌꯦꯡꯉꯀꯥꯟꯗꯅꯦ ꯃꯁꯥꯁꯦ ꯋꯥꯈꯜ ꯁꯣꯔꯣꯝꯕꯒꯨꯝꯕ ꯍꯦꯛ ꯐꯔꯛ ꯇꯥꯕꯒꯨꯝꯕ ꯑꯣꯏꯔꯝꯃꯤ ꯃꯨꯟꯅ ꯌꯦꯡꯕꯤꯌꯨ ꯃꯍꯥꯇꯃꯥ ꯒꯥꯟꯙꯤ ꯀꯣ ꯍꯤꯖꯝ ꯏꯔꯥꯕꯣꯠꯅ ꯆꯪꯉꯒ ꯂꯩꯔꯝ ꯇꯥꯔꯗꯤ ꯃꯤꯉꯣꯟꯗ ꯑꯗꯨꯝꯕ ꯀꯣꯃꯦꯟ ꯄꯤꯔꯣꯏ ꯑꯩꯈꯣꯏ ꯉꯁꯤꯐꯥꯎ ꯆꯪꯉ ꯃꯤꯒꯤ ꯄꯣꯁꯇ ꯆꯪꯉ ꯃꯤꯒꯤ ꯅꯨꯡꯉꯥꯏꯇꯅ ꯋꯥ ꯉꯥꯡꯗꯦ ꯑꯗꯨꯗ ꯅꯠꯇꯦ ꯃꯤꯒꯤ ꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏꯇꯅꯕ ꯑꯩꯈꯣꯏ ꯀꯛ ꯂꯥꯎꯅ ꯋꯥ ꯑꯝꯇ ꯉꯥꯡꯗꯦ ꯑꯗꯨꯅ ꯁꯤ ꯇꯝꯒꯗꯕꯅꯤ ꯁꯤꯕꯨ ꯀꯧꯏ ꯄꯨꯟꯁꯤꯗ ꯑꯊꯣꯏꯕ ꯍꯥꯏꯁꯦ ꯑꯗꯨꯅ ꯃꯣꯏꯒꯨꯝꯕ ꯈꯪꯗꯕ ꯈꯔ ꯌꯥꯎꯔꯛꯄꯗꯨꯗꯤ ꯍꯣꯏ ꯁꯝꯇꯥꯏꯝꯁ ꯄꯔꯥ ꯇꯧꯔꯒ ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯍꯥꯏꯔꯒ ꯑꯗꯨꯝ ꯇꯝꯕꯤꯕꯁꯨ ꯌꯥꯎꯋꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯄꯨꯟꯁꯤꯟꯒꯗꯕꯗꯤ ꯈꯪꯖꯟꯒꯗꯕꯗꯤ ꯄꯣꯠꯁꯦ ꯑꯌꯥꯝꯕ ꯃꯇꯝꯗ ꯅꯦꯒꯦꯇꯤꯚ ꯊꯣꯠꯁꯦ ꯌꯥꯝ ꯂꯩꯔꯣꯏꯗꯧꯕ ꯑꯗꯨꯅ ꯅꯦꯒꯦꯇꯤꯚ ꯑꯣꯜꯋꯦꯁ ꯅꯦꯒꯦꯇꯤꯚ ꯍꯥꯏꯁꯦ ꯃꯁꯥꯒꯤ ꯃꯕꯨꯛ ꯈꯔ ꯐꯠꯇꯕ ꯃꯁꯥꯒꯤ ꯀꯩꯅꯣ ꯇꯧꯕ ꯃꯤꯁꯦ ꯃꯁꯥꯅ ꯑꯗꯨꯝ ꯅꯦꯒꯦꯇꯤꯚ ꯑꯣꯏꯒꯜꯂꯦꯕ ꯃꯥ ꯇꯧꯔꯤꯁꯦ ꯑꯗꯨ ꯇꯧꯔꯦ ꯑꯗꯥ ꯇꯧꯏ ꯑꯗꯨ ꯇꯧꯏ ꯅꯦꯒꯦꯇꯤꯚ ꯑꯁꯤ ꯅꯦꯒꯦꯇꯤꯚ ꯊꯣꯠ ꯂꯩꯕꯅꯤ ꯐꯅꯌꯥꯝ ꯂꯥꯟꯁꯅꯨꯀꯣ ꯐꯅꯌꯥꯝ ꯂꯥꯟꯕ ꯃꯤꯁꯦ ꯃꯥꯁꯦ ꯄꯣꯖꯤꯇꯤꯚ ꯑꯣꯏ ꯃꯤꯅ ꯊꯣꯛ ꯉꯥꯡꯉꯣꯕ ꯃꯥꯡꯒꯗ ꯈꯪꯖꯗ ꯇꯧꯔꯤꯅꯤꯗ ꯑꯣ ꯍꯣꯏ ꯇꯧꯖꯁꯅꯨ ꯁꯨꯃꯥꯏꯅ ꯂꯣꯏ ꯆꯠꯀꯅꯦꯕ ꯑꯗꯨꯅ ꯕꯤ ꯄꯣꯂꯥꯏꯠ ꯕꯤ ꯄꯣꯖꯤꯇꯤꯚ ꯑꯩꯅ ꯂꯥꯎꯔꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏ ꯀꯥꯟꯗ ꯄꯣꯂꯥꯏꯠ ꯑꯣꯏꯊꯣꯛꯄꯤꯌꯣ ꯄꯣꯖꯤꯇꯤꯚ ꯑꯣꯏꯊꯣꯛꯄꯤꯌꯣ ꯈꯔ ꯑꯗꯨꯒ ꯄꯨꯟꯁꯤꯗ ꯂꯣꯏ ꯃꯥꯏ ꯄꯥꯛꯀꯅꯤ ꯅꯦꯒꯦꯇꯤꯚ ꯑꯣꯏꯕꯁꯦ ꯀꯥ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯇꯕꯅꯦ ꯑꯗꯨꯒꯅꯦ ꯃꯤꯈꯥꯁꯨ ꯌꯥꯝ ꯊꯥꯅꯤ ꯃꯀꯣꯛ ꯊꯣꯡꯕꯁꯨ ꯌꯥꯝ ꯉꯝꯃꯣꯏꯕ ꯑꯗꯨꯅ ꯃꯌꯥꯝꯒꯤ ꯃꯀꯣꯛ ꯊꯪꯉꯛꯀꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯄꯣꯖꯤꯇꯤꯚꯁꯤ ꯈꯔ ꯑꯣꯏꯅ ꯆꯠꯇ ꯌꯥꯗꯦꯕ ꯑꯗꯨꯅ ꯃꯣꯏꯒ ꯃꯥꯟꯅ ꯂꯩꯔꯗꯤ ꯀꯩꯗꯧꯅꯤꯒꯦ ꯀꯔꯤꯝ ꯈꯟꯕꯤꯔꯨꯅꯨ ꯁꯥꯃꯨ ꯃꯊꯨꯟ ꯄꯦꯅꯥ ꯈꯣꯡꯕ ꯍꯥꯏꯗꯣ ꯁꯥꯃꯨꯒ ꯍꯨꯏꯒꯅꯦꯅ ꯈꯟꯕꯤꯌꯨ ꯑꯗꯨꯗꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯦꯅ ꯑꯣꯏꯗ꯭ꯔꯁꯨꯀꯣ ꯑꯩꯅ ꯇꯨꯃꯤꯠꯀꯥꯡ ꯑꯣꯏꯔꯝ ꯌꯥꯏ ꯑꯗꯨ ꯑꯗꯨꯝ ꯈꯟꯖꯔꯒ ꯄꯨꯛꯅꯤꯡ ꯆꯥꯎꯊꯣꯛꯄꯤꯌꯣꯕ ꯈꯔ ꯑꯩꯈꯣꯏꯗꯤ ꯁꯥꯃꯨꯅꯤ ꯃꯥꯅ ꯍꯨꯏꯅꯦꯅ ꯈꯟꯕꯤꯌꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯇꯥꯏ ꯇꯦꯟꯁꯟꯖꯒꯦ ꯀꯩꯁꯨ ꯈꯟꯕꯤꯔꯨꯅꯨ ꯑꯗꯨꯒꯤ ꯃꯔꯝꯗꯗꯤ ꯕꯠ ꯗꯣꯅꯔ ꯁꯣꯛꯅꯕ ꯋꯥ ꯑꯃ ꯂꯥꯛꯑꯕ ꯗꯥꯏꯃꯟ ꯁꯣꯛꯅꯕ ꯋꯥ ꯑꯃ ꯂꯥꯛꯇꯥꯔꯒꯗꯤ ꯑꯗꯨꯗ ꯑꯩꯈꯣꯏ ꯇꯨꯃꯤꯟꯅ ꯁꯨꯡꯂꯩ ꯂꯩꯔꯣꯏ IT ꯑꯦꯛꯀꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯇꯥꯔꯦ ꯄꯨꯂꯤꯁ ꯂꯩꯔꯤꯁꯤꯗꯤ ꯑꯥꯏꯟ ꯂꯩꯔꯤꯁꯤꯗꯤ ꯑꯗꯨꯒꯤ ꯃꯔꯝꯗ ꯅꯝꯊꯤꯅ ꯈꯪꯕ ꯃꯤꯅꯤ ꯑꯩꯈꯣꯏꯁꯤ ꯅꯠꯇ꯭ꯔꯥ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗꯤ ꯑꯩꯈꯣꯏ ꯃꯤ 100,000 ꯀꯩꯅꯣ 100,000 ꯃꯤ 50 ꯈꯛꯅ ꯀꯦꯁ ꯇꯧ ꯆꯪꯈꯤꯕ ꯂꯦꯡ ꯉꯝꯃꯣꯏ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯊꯕꯛ ꯁꯨ ꯉꯝꯃꯣꯏ ꯅꯠꯇ꯭ꯔꯥ ꯀꯩ ꯀꯥꯟꯗ ꯋꯥꯅꯤ ꯍꯜꯂꯣ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯍꯜꯂꯣ ꯁꯥꯔ ꯉꯥꯆꯧꯕꯤ ꯑꯋꯥꯡ ꯂꯩꯀꯥꯏꯗꯒꯤ ꯂꯥꯏꯔꯦꯟꯖꯝ ꯒꯟꯙꯔꯋꯥꯡꯅꯤ ꯁꯥꯔ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯁꯥꯔ ꯙꯔꯃꯒꯤ ꯂꯥꯏꯔꯤꯛꯇ ꯅꯪꯉꯣꯟꯗ ꯇꯧꯍꯟꯅꯤꯡꯕ ꯊꯕꯛ ꯑꯗꯨ ꯅꯍꯥꯛꯅ ꯃꯤꯗꯨꯗ ꯇꯧ ꯍꯥꯏꯕꯁꯤ ꯁꯥꯔꯅ ꯃꯄꯨꯡ ꯐꯥꯅ ꯇꯧꯕꯤꯕꯁꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯔ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯩꯉꯣꯟꯗ ꯇꯧꯍꯟꯅꯤꯡꯕꯁꯤ ꯀꯧꯔꯦ ꯏꯕꯨꯡꯉꯣ ꯊꯕꯛ ꯇꯧꯔꯦ ꯑꯐꯕ ꯈꯨꯗꯤꯡꯃꯛ ꯑꯐꯕ ꯉꯥꯛꯇ ꯑꯩꯉꯣꯟda ꯇꯧꯕꯁꯤ ꯑꯩꯅ ꯄꯥꯝꯖꯩꯌꯦꯕ ꯁꯥꯔ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯅ ꯃꯤꯗꯨꯗ ꯇꯧꯕꯁꯤꯁꯨ ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏ ꯍꯥꯏꯗꯅ ꯙꯔꯃꯒꯤ ꯂꯥꯏꯔꯤꯛꯇ ꯐꯣꯡꯗꯣꯛꯄꯤꯔꯤ ꯃꯗꯨ ꯁꯥꯔꯅ ꯃꯄꯨꯡ ꯐꯥꯅ ꯗꯥꯏꯃꯟ ꯇꯤꯚꯤ ꯑꯗꯨꯒ ꯋꯥꯍꯣꯡ ꯔꯦꯗꯤꯑꯣ ꯂꯣꯏꯅꯅ ꯑꯇꯩ ꯊꯕꯛ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛꯇ ꯄꯥꯡꯊꯣꯛꯄꯤꯕꯁꯤ ꯎꯖꯕ ꯈꯪꯖꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯥꯒꯠꯆꯩ ꯁꯥꯔ ꯑꯗꯨꯒ ꯁꯥꯔ ꯑꯃꯅ ꯁꯥꯔꯗꯤ ꯑꯐꯕ ꯀꯌꯥ ꯌꯣꯝꯁꯤꯜꯂꯒ ꯂꯩꯔꯤꯕꯅꯤ ꯑꯗꯨ ꯍꯟꯗꯛꯁꯤ ꯁꯥꯔꯒꯤ ꯍꯟꯗꯛꯀꯤ ꯀꯨꯀꯤ ꯍꯦꯛꯇ ꯍꯥꯏꯖꯔꯒꯦ ꯁꯥꯔ ꯀꯨꯀꯤ ꯂꯥꯜꯍꯧꯕ ꯑꯃꯒꯤ ꯑꯃ ꯁꯥꯔꯛꯄꯁꯤ ꯁꯥꯔ ꯌꯦꯡꯕꯗꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯦꯟꯖꯩ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯁꯥꯔ ꯈꯪꯗꯕ ꯃꯤꯁꯤꯡꯗꯗꯤ ꯃꯁꯤ ꯐꯔꯝꯃꯣꯏꯗ ꯍꯥꯏꯗꯅ ꯍꯥꯏꯈꯤꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯕ ꯁꯥꯔ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯖꯕ ꯁꯥꯔ ꯀꯔꯤꯝ ꯈꯟꯕꯤꯔꯨꯅꯨ ꯃꯗꯨ ꯃꯦꯁꯦꯖ ꯄꯤꯕꯅꯤ ꯃꯈꯣꯏ ꯑꯁꯣꯝꯗ ꯀꯔꯤ ꯋꯥꯈꯜ ꯈꯜꯂꯤ ꯃꯈꯣꯏꯅ ꯀꯔꯤ ꯈꯟꯅꯔꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯤꯡꯅ ꯀꯥꯎꯊꯣꯛꯅꯕꯗꯧ ꯇꯧꯔꯦ ꯑꯗꯨꯅ ꯃꯤꯀꯞ ꯊꯣꯛꯅꯅꯕ ꯈꯣꯜꯂꯥꯎ ꯂꯥꯎꯕꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗ ꯏꯚꯟ ꯑꯗꯨꯗ ꯑꯩ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯑꯩꯅ ꯅꯈꯣꯏ ꯃꯌꯥꯝ ꯅꯤꯡꯍꯟꯅꯒꯅꯨ ꯑꯩꯈꯣꯏꯒꯤ ꯗꯦꯁꯇꯤꯅꯦꯁꯟ ꯅꯛꯁꯤꯜꯂꯛꯂꯕꯅꯤ ꯑꯩꯈꯣꯏꯒꯤ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯗꯨꯒ
Union Territory, Cookie Land, set on a logre, and high mayam, and a lang wagi sound, special ID, special effect in the background, the Lauropodo. Sing the Bakara Haitare, video do ying bahita, sing the Bakarana. Karamba, Gadhazing no neside, the cookie savage in a loud easy the Mayam Pukning Toguli cookie Michung Sangi, Karamba, Gadhazing no nena, sing the Bamikaranai, upon Manataba, sing the Bakarana. Taure isi mana bohona rakpani mana bohona badu du mayam punamana lauk salido somde law was have a special effect na lila do hapak padubu lila yengi ba mayam don lauri boy ning dan ati bo hai be yaw adu asing ba mi oiramadi adubu yongune adadum khangbiro ja mi du kayam singam gadage kayam singam moidage adu adadum khangbiro aduna Hitler sabad Hitler sauningi ne na noin kapsale adu bibam ni aduna kaisum khanbiru no ja aduna khara dum daita do kanam tana lobu do pa roena ozane ngonda sinarakpani adu mai paksagre amuk kumjarubani mi lak ani ohum yeng thokre mayamna haitare aduna khoi mai paksarini karigino haikanda aikhoina tawriba thabak tudi asom nakanda leiriba singdugi wakhalon do mayamna kaw khibado utpani haitare aduna khoi ningsing hanba mathau tai Nangi tung the tongue of a fing to the Tilakadore have to Kang Tara, they sat but the 600 netro. Adu Aragadi, I tung the Mang the Kudung Tibele had a 600 and 11 Eduna, when a section of a Kolau in Haitare. Tagatari was a Maka, have been ladies. But the Yasim but the Yam Pizaba, and that's hard, Lady Bugundo Aduga, Yam Dana Jadre idea. Adukimati, I like the Palisa, and the TV, but that basis. Yung bada they ta yam nungai jaba ada tha bang sa ja horai ba to ai di khang da ba sa gi gun khang da ba mi jing na di ba si phat ki de ma si kai do wei ma tam ji la lo ba ma gi leader ka thajan na ka ai na phat ta boy na u gi da ka ni khan oroi da ja wa wei wa ni da amuspuri bu phat ta bane na kana na logen oi adu tha na pandi ro pa du ga ai gi thungi da lai ja Rambai Pogok Jagay Kanbaga, Dabdana Sara Pogok Pire, Loina Batina Batia, Duma, Jaruba Kanjaru, Unate, Adum Yap, Mini High Adubo. But it's all up with the Pata of that man, but Gigi Paramoy the Verdi. More than the Dumlem do. Handaki is a bet Sabbath delay, Rasi Zedunani. Paul Bayabri and Game Hona Zanida, Hero Sound, the Habirakram in a bed sound, no Zanhidam the bed and Sajabawani. The Mapas Sound, no Mapa Musaiko. Hero Sound, the Heraktam Nina is your bed sound, Hariozana, and bed to Savagam Gangs and what was Kurumzari was a Taram Dumlose. Was it Gokul powers a bed Natanikano? Gokul took a zen in Sipam Yaudi, Gokul to Hero of the powers. Karan Kangni, Tangam Ponde, Mokale, Mo transgender saw her press Kangde. In a transgender Satoladi, Tiaga, Olini, in a Satina, Tamtina Tolopro Kangde. Hello, Mingamadele from IBC. Good afternoon, sir. Vishnu Pulikan the Gibira, Tabi Yamasika, Sir. We were on the Makoti Taza Hotel Habitat, Beam of Power, Nusiba Power Habitat. So, Manatu, the Queen of Power, Queen of Ugi, the Bussing, like a quickie Pukning were on the York Tabasi, a quickie Nusiba Power Habitat. Karigino Kangas are a quickie Manunda, a what the Awat Pamalegiba, a quickie Manunda Nima Hanzel Taba, Dugino White, but what to Mana? I don't put the power, but boy, I'm not Panesizo, a quickie machine, Nusi, Nabagi Marie, or the Kalikosa. Nusibu Yaw, the Gadimadula Kanglagi, Punsigu, and Habitat. Sarah Amu, Yam Quibutunga. Some Imungi Awana, Madame the Sulir, Tabano Aze, Equinasu, Karimutaka, the Regis are Equinasu Matin Pang, we have a soy, Mayam Sanganus, Pangi, Habitat, Isaac Getugas, Spaghetti, Quickie Poloi, Tabata, Azuka Matiam Noise, Equiniam Bamzabasi, Sarah Quickie Police Station, Koi Manipur, Lady Police Station, putting up the Loinam. I quickly Inspector Tiana Low River Roll, a Simak Inspector Tiana Low River, I quickly Tauna Power investigation, a Samana Police Station, Kutimata. Suck one of them starting a Kangasi, Quick Iram the Manipur, Nasi Toy Irang, I think drug Karwa, Toriba, I quickly Takutra, I'm a lady, 100
99% gumadi ai kongadra haiba si asek thajai haiba tare ko sa aduna masi yam lai hanjini yam tamjani ngai ni haiba tare sa aduna yam thagachani ngai ni ai investigation se sa ai di pamjai koina angang ori ngadi su ai se aranba ningon da lan ba tawbi ate kari gum mi huran si di tawbi mo tan madu gi thigat pa bisa tawning ba isa da investigation ama kaksu yam lai jaba aduna inspector ti ai da kuni mo ta ko gi investigation haiba posak si yam maru oi ba mi oi khudi mo ta ko gi investigation ai se no ma di ma pick pa saw ba amadi compulsory legadra khali ko ai pot ama huran gi matam madu kana huran ram ngada ke kana na torung ngada ke ha ba posi investigation ma kala mane ba adun inspector te ai inspector te da ko yaw ba investigation to se adu mate yam thawai yaw no pam je ha ba tare ko samna discovery sin da har ko gi medical detectives si jo ai yam thawai yaw no yeng jaba ba adun inspector da yaw ba investigation je ko na yam pam je ha ba tare simasu thaga sage sir aduga sir mamangda aikogi donor gi donor mit no mitai no season isi hagadra isana hagadra sakhangdaba amana ai lupa lising ma mating pambira madu hosi ko ai sakhangdri haba tare madu yam khawna maming lok thokrabane loimba adu ka tabi hodra bra dum ai sar ai taja hodre madu tang ngaki gari madum tang ai khangjaning ha tara ai madum khawra nang ai jabane madum ta hodre sa madum tang sa da number ga leira ga di number ga dum laini loba yani ga na dum hai gi bane o adu di sa da number leira ga di antang lojage si lor ga sa aduna sa aroi bana ngasi gi back comment gi yamna palle adu asiga sanana english ki proba amtang su thamjaram ge sa negative thinking will never bring you a positive life haina sa aroi ben thamjage je do zabira wafam dum tang thamjauge Rabiran zo to pira mo dai tar sal bila sa koi koi na dong wamin na ram ne sal bila do koi na zo call to gre aduga koi na hai tare ngam jaba khara so dum ai koi mai kai de gi hai tare ai sa gi wor so la nai mai kai de koi ngam jaba teng khara to ni hai ba mo onda so lai gre aduga ke so kai ba leite ko mayam sum hona bira ko aduga koi huji huji mak hai tare ko di gami teng pang to je marang ado ai sam ta so call to gi ba dum lai ram ne ngasi hayeng khodong sadab leirasu haidana koina su masada su call tau ki su dum leirabani aduga taseng namak ai tare nahan mana call toram du su magi mapurui bagi man ngai tabagi damak ma call toram manate taseng na haigadi madi olen thaga chabagi call toram mani ada idi mai mapur ban hai habase idi khangba kuire maramdi aigi ma se kini fail oraga lekidabani adana imung da kini fail oidaba mina kini fail oibagi awab se khangoi adana khangbiram bayam yauraga su khangi badudagi thengnarak pai koina saruk chama hele aduna koina thengnarak pa awabani na ko mana sungai haidaba wafum khargon singthok dana aina minute 13 aina wari sajakibani aduga magi awabada haitare ai call tawjakhre maonda su lanai ona su hangjakhre aduga akoi gi family gi members sing haitare members sing na su maonda awaba yam hangbirami adugi members sing su dum thagachai awaba ma yarok phade khoi masen awaba hangnaba haibase ada koi gi marui ba thodang amni aduga amasu aina haijari donor yawba musung yawdaba thorom asida bu yawroba call tawdani yawroba mayam khangdana khotana tawroba khoisida laba sa khangnaraba sa khangdaba dudi khangdre ko hek sa khangaba khoi mayam je khangnabada tomba chawba haiba to khoi loi khangi dena khangbu khangadi yawbu yawradi ko masana emotion adum loi leigane emotion koi punamak leiminasi adum yawminasi adum leiminasi adaida donor yawba musung yawdabagi wafam leite hoi sel yamba yamdaba haiba dudi khenarakani donor yawba yawdaba aduga mayam gi emotion bu la di dum lo emotion na dum heli donor yawbo ero so emotion leitradi paisa leite aduna emotion sagasi ekoi punamak haitare nungsi chana leimi sawana da sarugami si donor yawbo yawdaba duna sakhangna si thorom yawbiu tabiu si ne khoi wadi ko anyway thank you so much yam paja wafam ni negative laiba mi duna haitare ma positive ki obe nungai ba punsi do kai dong do phangoi English ki probab fazabam so haibirame haitare thank you so much aduni sine khoi masen tanaraga loina nungaina awara pa hangnaraga leiba punsi du natro khoina pami sibo adu natana kaidorune ge khoina khangdaba du dia da karai da chalo karai da kaidorin thiru bai thabak tu de khoi toki ba kui reba du saruk pu de khoi masen yauriba kodoni call to biu yaubiu live te yaubiu gana haido dunani maron sungong yaudar su maron thok ta su wangang hai ta su live ta ko comment pi bi yauri ba punamak si ming palak puta kana bu khangoi de ge sum yang bi honest da dum wadi nga si bawo de call tor ga di sungang da ba live te de dum yaw ba mi le bane kana no ta hai bi ro ne mai di yam le bane do mi do amani da hai bi ro ba hello ming amade le from hai bi yamba nanau 6 kali kai khong de kan dap ti
ꯇꯥꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯨ ꯉꯥꯡꯂꯛꯆꯔꯤ ꯏꯌꯥꯝꯕꯒꯤ ꯍꯧꯖꯤꯛꯀꯤ ꯀꯅꯥ ꯌꯥꯎꯒꯦ ꯍꯥꯏꯕꯗ ꯑꯩꯅ ꯁꯨꯝ ꯎꯕꯗꯗꯤ ꯌꯥꯝ ꯌꯥꯎꯔꯤꯌꯦ ꯍꯧꯖꯤꯛꯁꯨ ꯃꯃꯤꯡꯁꯤ ꯍꯥꯏꯕ ꯂꯣꯏꯗꯧ ꯉꯝꯗꯧ ꯃꯥꯟꯗꯦ ꯍꯣꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯏꯆꯦ ꯕꯤꯂꯥꯒꯤꯗꯨꯁꯨ ꯌꯥꯝꯅ ꯇꯧꯔꯝꯃꯤꯅ ꯑꯩꯁꯨ ꯑꯝꯇ ꯐꯣꯟꯕꯨ ꯇꯧꯒꯦ ꯍꯟꯇꯛ ꯃꯁꯨ ꯊꯕꯛꯁꯨ ꯈꯔ ꯆꯤꯟꯕ ꯅꯝꯕꯔꯗꯤ ꯂꯩꯅꯤꯡꯉꯦ ꯑꯩ ꯈꯟꯈꯤ ꯏꯆꯦ ꯕꯤꯂꯥꯗꯣ ꯌꯥꯝ ꯂꯥꯡꯖꯔꯝꯕꯅꯦ ꯑꯗꯣ ꯇꯨꯃꯤꯟ ꯂꯩꯈꯤꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏꯗꯤ ꯑꯩꯅ ꯁꯨꯝ ꯃꯌꯥꯝꯁꯦ ꯌꯥꯝ ꯁꯨꯝ ꯂꯥꯡꯉꯝꯃꯒ ꯇꯨꯃꯤꯟ ꯂꯩꯈꯤꯕꯁꯦ ꯅꯨꯄꯤ ꯑꯣꯏꯕꯤꯗꯗꯤ ꯑꯍꯥꯟꯕꯗ ꯌꯨꯝ ꯄꯥꯟꯈ꯭ꯔꯒ ꯀꯩꯅꯣ ꯇꯧꯈꯤꯕ ꯑꯩꯈꯣꯏꯒꯤ ꯂꯩꯁꯥꯕꯤ ꯑꯣꯏꯔꯝꯕꯗ ꯌꯨꯝ ꯄꯥꯟꯈꯤꯕꯁꯤꯃ ꯑꯗꯨꯝ ꯎꯔꯦ ꯌꯥꯝ ꯂꯥꯡꯉꯝꯃꯒ ꯑꯗꯨꯝ ꯌꯥꯎꯈꯤꯗ꯭ꯔꯦꯕ ꯑꯗꯒꯤ ꯑꯃꯨꯛ ꯅꯥꯔꯛ ꯌꯦꯛꯂꯛꯄ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯁꯤꯁꯦ ꯑꯗꯨꯝ ꯊꯣꯛꯏꯕ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯃꯔꯝꯗꯣ ꯂꯩꯔꯝꯃꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯅꯨꯡꯇꯤꯒꯤ ꯀꯣꯜ ꯇꯧꯔꯒ ꯊꯧꯔꯝꯁꯤꯗ ꯃꯥꯁꯤ ꯌꯥꯎꯕꯅꯦ ꯑꯗꯨꯒ ꯃꯥꯒꯤ ꯍꯧꯖꯤꯛꯀꯤ ꯄꯥꯎꯗꯨꯗꯒꯤ ꯇꯥꯔꯛꯄꯗ ꯍꯥꯏꯔꯛꯄꯅꯦꯕ ꯅꯣꯡꯃ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯑꯩꯅ ꯀ꯭ꯔꯦꯇꯤꯅꯥꯏꯟ ꯀꯌꯥ ꯂꯩꯒꯦꯅ ꯍꯥꯏꯕꯅꯦꯕ ꯀ꯭ꯔꯦꯇꯤꯅꯤꯟ ꯍꯥꯏꯅꯕ ꯀ꯭ꯔꯦꯇꯤꯅꯥꯏꯟꯒ ꯍꯥꯏꯕꯗꯣ ꯀꯌꯥ ꯂꯩꯒꯦ ꯀꯦꯞꯇꯤꯗꯨꯕꯣꯅ ꯍꯥꯏꯕꯅꯦꯕ ꯃꯥꯅ ꯁꯥꯔ 11 ꯂꯩꯌꯦ ꯍꯥꯏꯔꯛꯄꯅꯦꯕ ꯃꯥꯅ ꯑꯗ ꯀꯩꯅꯣꯅꯦ 11 ꯂꯩ ꯍꯥꯏꯁꯤꯕꯣ ꯑꯩ ꯏꯃꯥꯗꯣ 2ꯗꯅꯦꯕ ꯀ꯭ꯔꯦꯇꯤꯅꯤꯟ 2 ꯂꯩꯀꯥꯟꯗ ꯗꯥꯏꯂꯥꯏꯁꯤꯁ ꯍꯧꯔꯤꯅꯦ ꯃꯥꯏ 11 ꯂꯩꯀꯥꯟꯗ ꯗꯥꯏꯂꯥꯏꯁꯤꯁ ꯍꯧꯔꯕ꯭ꯔꯥ ꯍꯥꯏꯀꯥꯟꯗ ꯍꯧꯗꯦ ꯍꯥꯏꯔꯛꯄꯅꯦꯕ ꯗꯣꯛꯇꯔꯅ ꯍꯤꯗꯥꯛ ꯒꯨꯂꯤ ꯆꯥꯔ ꯌꯥꯅꯤ ꯍꯥꯏꯔꯛꯄꯅꯦ ꯀꯩꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯃꯣꯏꯗꯤ ꯗꯣꯛꯇꯔ ꯁꯪꯗ ꯊꯕꯛ ꯇꯧꯕꯅꯤ나 ꯗꯣꯛꯇꯔ ꯃꯌꯥꯝ ꯈꯪꯅꯕꯅꯤꯅ ꯗꯣꯛꯇꯔꯁꯤꯡꯅ ꯅꯦꯐ꯭ꯔꯣꯒꯤ ꯗꯣꯛꯇꯔ ꯇꯥꯟꯅꯕꯗ ꯌꯥꯅꯤ ꯍꯥꯏꯔꯛꯄꯅꯤ ꯃꯁꯥꯁꯨ ꯅꯍꯥ ꯑꯣꯏꯕꯅꯤꯅ ꯑꯗꯨꯒꯨꯝꯕ ꯆꯥꯟꯁ ꯑꯃ ꯂꯩꯔꯝꯒꯅꯤꯅ ꯈꯟꯕ ꯍꯥꯏꯇꯥꯔꯦ ꯃꯊꯪ ꯑꯃꯨꯛ ꯀꯣꯜ ꯇꯧꯔꯛꯄ ꯊꯥ 3 4 ꯂꯩꯔ ꯇꯧꯔꯀꯥꯟꯗꯁꯨ माजे क्रेटिनिन क्या लेगे है कहना 5 ले खरा हंधरे है ओ फरा माले डायलिसिस तौब्रो तौदे हाइबा हंदक के मुक तौबुदुसु मा अनाबगी दम कॉल तोरक नत्तेबा ओलेन नुपी साबदो नुगाइजे माना खोइ सिगी स्टाफ लेरि मयाम से सिमनुंग माना क्वाइ नुगाइजबसे क्वाइ पेंजबसे ओलेन ने ओलेन नुपी सादि मा वानदरे नोए मासे अदुना ओलेन थागलकपदा आइना चिंगथोगा हाइतारे मागी सिगुम अवाबम लेबनी खंगदना आइने एक्सपोज तौबनी हाइतारे पुथोकपने चिंगथोकपने हाइतारे माइदो दुकानदो डायलिसिस हौरे वाबन ngomkhei leitre ware na tamakibani haitare habiu maka hoi yamba do olenina sarakpodusu safam do oleniga ju dum che bilaga mana sina si wafam mo ere me amateng pamina ga duga para ko soisina yamba ngasagi khoi che keno genta ki function tawbde che tilotama gi do ado sum yamna hairapa dumadi call tawpo soisina nuaite mai tawhom su thokte na tabida sound ka thatlaga dance tawraga mana mu create tawba hadi moina mu saba adum yam su ui ko adu de ai kaisu sauningo deba kaisu kaide maramdi hoi maramdi kaino da mingo da no hanna ba ama konjen duna viral oidoini safam duna mogi mu oidoine adumai tawna ama man ba dum sarak puna che tiloba tama da gi hena o ma hanna sarak pa sound duga dum yawe ai da no pa gi kano da gi so dum nuai dum no ine do aduna tabida dumai na tawbu du yamba mi je gyan ta da ba yam lei ai yam gyan ta re haibinte ai khoina ngang thora isdi ai di pungning da kari leiri adongi pungning da kari lei ngang thora ka da khangna ra kan da kari no puthok ka je afaba am leini achum bai di khangdui ne ba min u ja sang ba dum udrom ne amuba dum udrom ne ba admai taw na ai wa khanda sai yamna ai nuai ta bu di kam taw de ko ai ngoda hana bet comment ga am pinam ba sum le rik sum le ai no matam minat ani khatang orsu comment ai na pizere je senen ko mai loi changa pi ba pi da leite afa du atani ai phatab di pi de ba ko da moi na hosi pinari ba ina sai pi ro comment je ko gi government so shemani haire ba ai na haire shemoy na shemoy da wai maram ani le ba ku ki emele ta yaudana government shem ngam ni hadi nga hana shem da ba kai gi no hoji yaudra kan da shem ni haige ai di ngam moi haire ba adu ga yang on sit commission ami cha ga gwati da la kan da moi na unar kan da noi gi separate tali do to adu ma yare har kan da di hoi shem gi ba yai natraga di moi tali ba makha moi na tan ba na ti makha da le da ba khulai ba sing no nam hal ga tal han bani na adu gi separate tu thadu ko ngam ba da moi dum makha da gi amuk phajana awafam dara ka doine moi MLA sing do aduna ki bani na moi di shem ba da yaujaro na dum le ra kan da koi separate pa mi ha do demand da lei bani na manung da moi mana da ba tamana ba dal sing mana dramina pura adu dei da thori ma ta chalaga do da do chingkhai ngam ne thori ma pum tangam da ne ba ji toi sigi maram maling sina government chung sem oi na haija bane ai government ni ko sem ki bujai ai wa khan da le job do sem banga moi da maram ani do pija bane da moi ji sum ngai ta ba amani na olin dari dio sanga ga nang na ahia sing sai pau ji nang noi na paro da na haija ai di pau ba na te ai wa khalon do share do ni moi wa khalon do share to ka dam ne sumai to da ai haija ni ai ngon da admai na hairak pa mi sing do moi wa khalon do puthok tramina moi wa khalon do kari noi khang da bani na ai sauningu de aduga
ꯑꯩꯅ ꯑꯆꯨꯝꯕ ꯁꯥꯕꯒꯤ ꯍꯥꯏꯕꯁꯨ ꯅꯠꯇꯦꯕ ꯁꯤꯒꯨꯝꯕ ꯃꯤꯁꯤ ꯌꯥꯝ ꯌꯥꯝꯕꯅꯤꯅ ꯏꯌꯥꯝꯕ ꯑꯩꯈꯣꯏꯁꯦ ꯑꯗꯨꯁꯨ ꯑꯩꯈꯣꯏ ꯃꯁꯦꯟ ꯃꯔꯛꯇꯅꯤꯀꯣ ꯃꯩꯇꯩ ꯃꯁꯦꯟ ꯃꯔꯛꯇ ꯁꯤ ꯍꯥꯏꯗꯣꯛꯑꯒꯗꯤ ꯑꯐꯕ ꯅꯠꯇꯦꯕ ꯃꯤꯒꯤꯗꯤ ꯐꯠꯇꯕꯗ ꯌꯦꯡꯉꯣ ꯋꯥꯔ ꯃꯦꯃꯣꯔꯤꯌꯦꯜꯁꯦ ꯑꯩꯈꯣꯏ ꯃꯩꯇꯩꯅ ꯃꯩ ꯊꯥꯕꯅꯤ ꯁꯨꯡꯊꯥ ꯊꯥꯗꯅ ꯃꯣꯏ ꯃꯁꯦꯟ ꯃꯔꯛꯇ ꯊꯥꯅꯔꯒ ꯊꯥꯕꯅꯤꯅ ꯅꯝꯃꯤꯅꯤꯀꯣ ꯃꯤꯗꯣ ꯃꯣꯏ ꯃꯁꯛ ꯈꯪꯉꯤꯅꯤ ꯑꯗꯨꯒ ꯃꯣꯏꯅ ꯊꯥꯕꯅꯤ ꯍꯥꯏꯔꯒ ꯏꯔꯥꯡꯁꯦ ꯍꯧꯔꯛꯏꯅꯦꯕ ꯑꯗꯨꯗꯩꯗ ꯆꯨꯝꯃꯦꯅ ꯑꯔꯥꯟꯕꯗ ꯑꯗꯨꯝ ꯆꯠꯈ꯭ꯔꯤꯅꯦꯕ ꯑꯩꯈꯣꯏꯒꯤꯅ ꯑꯆꯨꯝꯕ ꯍꯥꯏꯕꯗꯨꯗ ꯅꯪꯅ ꯍꯥꯏꯗꯣ ꯆꯨꯝꯃꯒꯁꯨ ꯍꯥꯏꯕ ꯌꯥꯗꯦꯅ ꯅꯝꯍꯠꯄꯤꯔꯤꯅꯦꯕ ꯁꯨꯝꯕꯁꯤ ꯌꯦꯠꯅꯕꯅꯤ나 ꯑꯩꯗꯤ ꯑꯗꯨꯝ ꯍꯥꯏꯖꯒꯦ ꯀꯨꯀꯤꯒꯤ ꯈꯨꯠꯇ ꯑꯗꯨꯝ ꯌꯥꯝꯁꯨ ꯁꯤꯈꯤꯅꯤ ꯍꯧꯖꯤꯛ ꯋꯥꯠꯂꯤ ꯑꯩꯁꯨ ꯁꯤꯈꯤꯕ ꯌꯥꯏꯀꯣ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯂꯩꯕꯨꯗꯤ ꯂꯩꯃꯤꯟꯅꯩ ꯑꯩꯅ ꯃꯣꯏꯗ ꯑꯗꯨꯝ ꯋꯥꯈꯜꯂꯣꯟꯗ ꯑꯩ ꯍꯪꯉꯨꯗꯦ ꯀꯩꯅꯣꯗ ꯃꯤꯅꯐꯧꯗ ꯍꯪꯕꯗ ꯈꯨꯝꯗ꯭ꯔꯕ ꯋꯥꯈꯟꯗꯣ ꯑꯩꯅ ꯀꯩꯗꯧꯕ ꯍꯪꯉꯨꯗꯣꯏꯅꯣꯕ ꯑꯗꯨꯅ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯨꯡꯗ ꯁꯨꯃꯥꯏꯅ ꯃꯥꯟꯅꯗꯕ ꯃꯌꯥꯝ ꯂꯩꯕꯅꯤꯅ ꯗꯥꯏꯃꯟ ꯇꯤꯚꯤꯗ ꯄꯤꯔꯛꯏꯗꯨꯁꯨ ꯏꯌꯥꯝꯕꯒꯤ ꯍꯧꯒꯠꯆꯔꯀꯥꯟꯗ ꯐꯖꯕ ꯃꯈꯣꯡꯗꯣ ꯊꯨꯗꯦꯛꯅꯕ ꯌꯩꯈꯥꯏ ꯊꯤꯡꯒꯥꯏꯅꯕ ꯂꯣꯖꯤꯛ ꯂꯥꯡ ꯑꯃꯅꯦ ꯃꯣꯏꯅ ꯊꯥꯛꯂꯛꯏꯗꯨꯁꯨ ꯑꯗꯨꯕꯨ ꯌꯩꯈꯥꯏ ꯊꯨꯡꯒꯥꯏꯕꯗꯤ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯑꯩꯈꯣꯏ ꯑꯃꯠꯇꯅ ꯑꯄꯨꯟꯕ ꯑꯝꯇ ꯑꯣꯏꯔꯀꯥꯟꯗ ꯍꯥꯏꯅꯤꯡꯉꯤꯅꯤ ꯑꯗꯨꯒ ꯒ꯭ꯌꯥꯟꯗꯤ ꯇꯥꯗꯧ ꯃꯥꯟꯗꯦ ꯑꯗꯣ ꯀꯣꯜ ꯇꯧꯔꯀꯥꯟꯗ ꯑꯝꯇꯕꯨ ꯚꯥꯏꯔꯦꯜꯕꯨ ꯑꯣꯏꯍꯟꯁꯤ ꯏꯌꯥꯝꯕ ꯒ꯭ꯌꯥꯟ ꯇꯥꯔꯒꯗꯤ ꯁꯤꯗꯪ ꯊꯝꯖꯒꯦ ꯊꯥꯒꯠꯆꯔꯤ ꯇꯧꯔꯛꯀꯅꯤ ꯃꯣꯏ ꯑꯗꯨꯝ ꯁꯣꯏ ꯍꯥꯏꯔꯛꯀꯅꯤ ꯑꯗꯣ ꯀꯩꯁꯨ ꯃꯤꯒꯤ ꯃꯥꯡꯅꯕ ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯑꯗꯨ ꯑꯗꯥꯅ ꯑꯩ ꯇꯧꯕꯁꯤꯡꯗꯣ ꯊꯥꯒꯠꯄꯤꯗꯦꯗ ꯑꯗꯨꯒꯨꯝꯕ ꯄꯦꯄꯥꯗ ꯅꯠꯇꯦ ꯃꯁꯥꯗ ꯑꯣꯏꯅ ꯂꯅꯥꯏ ꯑꯣꯏꯅ ꯇꯧꯕꯅꯤ ꯀꯩꯁꯨ ꯌꯥꯗ꯭ꯔꯥ ꯃꯥ ꯍꯥꯏꯔꯝꯕꯗꯨ ꯄꯣꯁ ꯑꯃ ꯇꯧꯔ ꯃꯥꯏ ꯐꯣꯇꯣ ꯑꯃ ꯇꯧꯔꯒ ꯊꯥꯒꯠꯄꯤꯔ ꯂꯣꯏꯔꯦ ꯃꯤꯅꯤꯠ 4-5ꯗ ꯑꯗꯨꯝ ꯀꯣꯜ ꯇꯧꯔꯛꯀꯅꯤ ꯇꯧꯔꯛꯏ ꯉꯥꯛꯇꯅꯤ ꯁꯤ ꯊꯥꯒꯠꯂꯤꯕ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒꯤ ꯑꯩꯅ ꯍꯥꯏꯅꯦꯕ ꯑꯃꯨꯔꯛ ꯍꯥꯏꯅꯤ ꯌꯥꯗ꯭ꯔꯒ ꯑꯩꯅ ꯐꯣꯇꯣ ꯄꯣꯁ ꯑꯃ ꯊꯥꯒꯠꯄ ꯃꯤ ꯌꯥꯝꯕ ꯅꯠꯇꯦ ꯀꯩꯅꯣ ꯑꯩꯈꯣꯏꯁꯨ ꯃꯤ 10,12 ꯑꯦꯡꯒꯦꯖꯃꯦꯟ ꯂꯩꯔꯤꯁꯤꯗꯤ ꯊꯣꯛ ꯌꯧꯈꯤꯕꯗ ꯃꯤ ꯑꯗꯨꯝ ꯀꯩꯗꯧꯔꯦ ꯍꯥꯏꯔ ꯀꯥꯟꯗ ꯃꯤ ꯑꯃꯅ ꯏꯔꯥꯏ ꯅꯝꯕꯔ ꯑꯗꯨꯝ ꯄꯤꯔꯛꯀꯅꯤ ꯑꯩꯅ ꯊꯣꯛ ꯊꯥꯒꯠꯄ ꯃꯥꯏ ꯐꯣꯇꯣꯗꯣ ꯑꯃꯨꯛ ꯊꯥꯒꯠꯄ ꯃꯤꯑꯣꯏꯁꯤꯒꯤ ꯅꯝꯕꯔ ꯑꯝꯇ ꯄꯤꯕꯤꯔꯛꯑꯣ ꯀꯅꯥꯒꯨꯝꯕ ꯑꯃ ꯃꯥꯁꯦ ꯁꯣꯝ ꯅꯥꯀꯟꯗ ꯑꯔꯨꯕ ꯑꯃ ꯂꯩꯔꯦꯅ ꯍꯥꯏꯔ ꯊꯣꯛ ꯊꯥꯒꯠꯄꯀꯣ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯃꯔꯛꯇꯒꯤ ꯑꯃ ꯅꯨꯡꯁꯤꯕꯤ ꯑꯃ ꯅꯝꯕꯔ ꯑꯃ ꯊꯣꯛ ꯄꯤꯔꯛꯀꯅꯤ ꯃꯥ ꯈꯪꯉꯦ ꯑꯗꯨ ꯂꯩꯀꯥꯏꯗꯩꯅꯦ ꯃꯄꯥꯗꯨ ꯀꯧꯕꯅꯦ ꯑꯗꯨ ꯇꯧꯕꯅꯦ ꯊꯣꯛ ꯍꯥꯏꯔꯛꯀꯅꯤ ꯃꯌꯥꯝꯁꯦ इराई लाइबा फोटोस अदुम लैबको सि कनानो थाबदा लोय थोलकनेबा अदो कैगिनो नंगना समा हाइबदो अदो खोइ वखलम त तामिनसे सी हाइबदो अदो खंगदबैनि अदुने दाने अदुम हाइनर दौनिदा अदु खकि वानिदा अदुदा अदु पेपा अदु दा कैसु लैते अदु थबक कैसु ता कैसु कांदा वान कोक सानम अदु नते खोइगिदि माइ पापने माइ पापो पाइसिदे अदुम हुजिमक माइ पाइ अदु पुन्सिदि अदु माइ पाकदम नै लैतेबा मुसु माइ थिगनी मुसु माइ पाकनी को न खोइ जमुक अंगांग ओरिङैदा दोम तुसलगा इमागी खुजी पार चली नत्रा अमुक तुई अमुक पुन्सिदनो लास्ट ममै तंग चटपा हिरकपनी नत्रा तम्मा हिरकपनी पुन्सिदसु थेंगनरिबा मयामसे एक्सपीरियंस ने खोइ थेंगनरि मयामसे न सिनी माना सिनी ओ हाइरगा खोइसु पुनमक्तु खंगगा चटपगी मथौ मुखक ताइ नत्रा नु कालोबदा मै पाइरबदा मै साइ खंगदि साबा मैदु पाइबिदर लोरे नत्रा पाए सारोइदबुदु खल्ला पाइर लोरेने दैवानी एनीवे थागचरे थैंक यू सो मच पॉजिटिव लय ओंथोक्सी नेगेटिव अमुकान दे अदुना हेलो मिंगमदि लाइफम हाइबिसी हेलो हेलो बुङो फोन तौजरै बजे इमा बिसेमपुर बगी इमा रामदोनी ने कनो तौबा इमा जु फोन तौदबदि कुइरे ताबदि लेपते लोइनबा कनागी पुनिंग वारो नोमगी प्रोग्राम जिंजे दम तारिमनि इसके तयाई ngarang loisan bagi disu nungbi am nungairaga ne kano tawa tienda bagi ahum hori do modo siya na pulap ne yawa dina pupere tienda do adigi maya dewari am lai dia ne wari loisan ba ya de ya taba da diko as nungbi nungaira ngarang dina nungairi imana marakta su pon tawdre tari ba yan je lokchan maya ba adigi puning lokching hoi ba Pagkimota su ikabi na nangangi ba, adigi sesbya nangangi ba, yamna loksan ngay su adigi miyoy bagi hulaga su moy makha thagda busna te hunje sa moy charge di moyna khataba mayama maharga su sada adigi diamond tv Wahong radio de mayeng thagda busna te aduga ngani bising du moy di lamoyna angu sa chaba phangraga da angu khili kana haibado pai puni pawro da du gumbani abi sum imaju tabadi dum targa kuire tawdabadu da atang tawri tari da kangan jarapani adagi mo bilama da mai nei bungo nupim chama magi na mo suari sabada ise dum taiba asi ju tana bupi magi je anaba se mai no pase magi am toina bilama ba maji dum taiba ina masak kang da ju kada chili pura ga bungo na phone tawda magi
ꯃꯄꯨꯔꯣꯏꯕꯗꯨ ꯅꯥꯏꯌꯦꯅ ꯍꯥꯏꯕꯗꯣ ꯅꯨꯡꯉꯥꯏꯇꯦꯅꯦ ꯃꯅꯤꯄꯨꯔꯁꯤ ꯇꯤꯕꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤ ꯌꯥꯝ ꯂꯩꯈ꯭ꯔꯦ ꯕꯤꯁꯦꯝꯄꯨꯔꯗ ꯑꯃꯨꯛ ꯄꯣꯡꯉꯦ ꯀꯔꯤꯅꯣꯅꯦ ꯏꯟꯈꯠꯂꯛꯄ ꯂꯩꯁꯥꯕꯤ ꯃꯆꯥ ꯄꯥꯈꯪ ꯃꯆꯥ ꯉꯥꯛꯇꯅꯦꯃꯤ ꯍꯧꯖꯤꯛ ꯐꯣꯡ ꯁꯥꯅ 2-3 ꯗꯥꯏꯂꯥꯏꯁꯤꯁ ꯇꯧꯔꯒ ꯂꯩꯌꯦꯕ ꯌꯥꯝꯅ ꯃꯌꯨꯝ ꯃꯀꯩꯒ ꯄꯥꯟꯕ ꯅꯠꯇ꯭ꯔꯤꯕ ꯌꯥꯝ ꯂꯩꯈ꯭ꯔꯖꯥꯠꯅꯤ ꯃꯥ ꯗꯥꯏꯂꯥꯏꯁꯤꯁ ꯇꯧꯕꯗ ꯍꯧꯖꯤꯛ 500 something ꯈꯔ ꯂꯩ ꯍꯧꯖꯤꯛꯀꯣ ꯃꯥ ꯃꯤ ꯌꯥꯝ ꯂꯩ ꯌꯥꯝꯅ ꯂꯩꯈ꯭ꯔꯦ ꯂꯩꯔꯤꯑꯕ ꯍꯧꯖꯤꯛꯁꯦ ꯂꯩꯁꯥꯕꯤ ꯄꯥꯈꯪꯅꯦꯕ ꯖꯤꯂꯥ ꯃꯥꯏꯕꯝꯒꯤꯗꯣ ꯍꯣꯏ ꯏꯆꯥꯅꯁꯨ ꯃꯃꯥꯡꯗ ꯇꯥꯛꯄꯤꯈ꯭ꯔꯦ ꯑꯃꯨꯛꯇꯪ ꯀꯩꯅꯣ ꯇꯧꯕꯒ ꯃꯥꯒꯤꯗꯣ ꯍꯣꯏ ꯏꯆꯥꯅ ꯃꯇꯝꯗꯣ ꯂꯥꯎꯊꯣꯛꯄꯤꯔꯀꯥꯟꯗ ꯑꯩꯈꯣꯏꯁꯨ ꯑꯉꯝꯕ ꯍꯥꯞꯆꯒꯅꯤ ꯃꯤꯑꯣꯏꯕꯒꯤ ꯑꯅꯥꯕꯅ ꯌꯥꯎꯔꯕꯗ ꯀꯅꯥꯅꯕꯨ ꯁꯤꯜꯂꯤ ꯂꯥꯡꯉꯤꯕ ꯃꯄꯨꯔꯣꯏꯕꯗꯨꯅ ꯅꯥꯔꯒ ꯃꯥꯅ ꯁꯤꯜꯂꯒ ꯑꯃꯨꯛ ꯇꯧꯗꯣꯏꯗꯣ ꯃꯥꯁꯨ ꯃꯊꯥꯗꯤ ꯌꯥꯝ ꯁꯥꯔꯝꯒꯅꯤ ꯄꯣꯠꯂꯨꯝꯗꯣ ꯆꯥꯎꯅ ꯄꯨꯔꯝꯒꯅꯤ ꯑꯗꯨꯒ ꯑꯗꯨꯗꯁꯨ ꯃꯌꯥꯝꯅ ꯁꯔꯨꯛ ꯌꯥꯃꯤꯟꯅꯕ ꯍꯥꯏꯁꯦ ꯍꯣꯏ ꯌꯥꯝꯅꯃꯛ ꯉꯝꯗ꯭ꯔꯒꯁꯨ ꯃꯌꯥꯝꯅ ꯈꯔ ꯈꯔ ꯇꯧꯅꯔꯒ ꯃꯥꯒꯤꯗꯗꯤ ꯑꯩꯈꯣই ꯀꯔꯤꯅꯣ ꯇꯧꯕꯗꯣ ꯇꯧꯔꯒꯁꯨ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯃꯇꯦꯡ ꯌꯥꯎꯖꯒꯅꯤ ꯑꯗꯨꯒ ꯏꯁꯇꯦꯠꯇ ꯇꯌꯥꯏꯒꯤꯁꯤꯅ ꯅꯨꯡꯉꯥꯏꯕꯗꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯈꯩ ꯅꯨꯡꯉꯥꯏꯔꯒ ꯉꯔꯥꯡꯒꯤ ꯇꯥꯡꯀꯛꯇꯣ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯇꯦꯜꯂꯀꯥꯟꯗꯅꯦ ꯑꯍꯥꯟꯕꯗꯗꯤ ꯈꯪꯗꯕ ꯃꯤꯅꯗꯤ ꯏꯆꯥꯁꯤ ꯃꯅꯨꯡꯗ ꯐꯥꯖꯤꯟꯈ꯭ꯔꯦꯅ ꯍꯥꯏꯔꯛꯄ ꯌꯥꯎꯏꯗꯅ ꯃꯃꯥꯡꯒꯤ ꯀꯣꯜ ꯇꯧꯔꯛꯄꯗ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯗ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯦ ꯄꯥꯈꯠꯇꯅ ꯇꯧꯔꯤꯕ ꯍꯦꯂꯤꯀꯣꯞꯇꯔ ꯄꯥꯏꯔꯤꯕ ꯀꯩꯗꯧꯔꯤꯕ ꯑꯁ ꯁꯤꯅꯦꯃꯥꯗꯒꯤ ꯍꯦꯟꯅ ꯃꯤ ꯈꯔ ꯇꯔꯪ ꯎꯏꯌꯦ ꯑꯗꯒꯤ ꯑꯃꯨꯛ ꯑꯣꯂꯤꯅꯤꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯗꯥꯏꯃꯟ ꯀꯩꯅꯣꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤꯌꯥꯒꯤ 1,900 ꯁꯨꯕꯒꯤ ꯊꯧꯔꯝ ꯇꯧꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯃꯥꯅ ꯀꯅꯥꯅ ꯉꯝꯒꯦ ꯌꯦꯡꯉꯁꯦ ꯑꯗꯨꯅ ꯑꯗꯨꯃꯁꯨ ꯍꯦꯛꯇ ꯅꯣꯡꯃꯜꯂꯦ ꯑꯩꯗꯤ ꯐꯃꯨꯡꯗꯨꯗꯒꯤ ꯅꯣꯡꯃꯟꯗꯅ ꯊꯦꯡꯉꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯅꯣꯏꯒꯤ ꯀꯩꯅꯣꯁꯤꯗ ꯕꯕꯥꯁꯤꯅ ꯀꯔꯤꯅꯣꯅꯦ ꯐꯃꯨꯡꯁꯤꯗ ꯊꯦꯡꯉ ꯃꯊꯟꯇ ꯅꯣꯏꯁꯤꯕꯣꯌꯦ ꯑꯩ ꯑꯗꯨꯒ ꯇꯥꯄꯣꯠꯇꯤ ꯑꯩ ꯃꯔꯝ ꯂꯩꯗꯅ ꯅꯣꯏꯒꯤꯅꯦ ꯅꯣꯛꯅꯤꯡꯗꯅ ꯍꯥꯏꯅ ꯍꯦꯛꯇ ꯑꯣꯂꯦꯟꯒꯤ ꯃꯗꯨꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯗꯨꯁꯨ ꯈꯨꯅꯨꯡꯉꯥꯏꯕ ꯑꯣꯂꯦꯟꯒꯤ ꯑꯗ ꯏꯃꯥꯁꯨꯅꯦ ꯑꯗꯨꯝ ꯇꯥꯔꯤ ꯂꯦꯞꯇꯅ ꯑꯗꯨꯝ ꯉꯥꯏꯍꯥꯛ ꯂꯩꯇꯦ ꯇꯧꯕꯗꯤ ꯑꯩꯈꯣꯏꯅ ꯀꯩꯅꯣꯒ ꯌꯥꯎꯕꯗꯨꯗꯤ ꯍꯩꯇ꯭ꯔꯦꯀꯣ ꯃꯦꯁꯦꯖꯒ ꯏꯕ ꯀꯩꯗꯧꯕꯗꯨꯗꯤ ꯑꯗꯨꯒ ꯇꯥꯕꯗꯤ ꯂꯣꯏꯅꯃꯛ ꯇꯥꯔꯤ ꯑꯗꯨ ꯍꯥꯏꯖꯒꯦ ꯇꯧꯕꯅꯤ ꯏꯃꯥꯅ ꯀꯨꯏꯔꯦ ꯇꯧꯗꯕꯅꯊꯥꯒꯠꯆꯔꯤ ꯀꯔꯝ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ Thank you so much Tagachari adana aikoina exposure haitare exposure tawjaru khara expose haitare exposure hayate expose tawrubudo haidi khara uthoklubudo khannarubudo neinarubudo adugi result khara adum laisini sibu kawi positive oiba result emotional result haidu sigaw emotional blackmail nataba emotional best ne result ne se hello Mingle from a tapio, Matamlo. Wahana Kurumjari, Matabi, Mayamusu Kurumjari, ABCM Budagi, Morang Tem Kamlane. Tapio? Ipana Tawiriba, and the Kipi and the Power Pakayada, Ipana Loin, Tembiba, Dukimating Waje. Adu Pukning Waranda, Pontarakti Harvasu, Madam Chiti Bazada Levanina. Sukai they say Tabak Toram to Udo, my pana, don't tell you. Why, they quagget in for the Monkey Loina Tadze, Wayne Why Jiggy, Kara Pondoxa was in Atana, Tabi, basically now, Humpa, Sichan Kayana, Waro Vigano, Matanzana, Mrs. Hankano, Halati Haidanasu, IT Bazada, Lebanina, Karigumba, Quaggy family. ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯀꯔꯤꯒꯨꯝꯕ ꯕꯤꯁꯦꯝꯄꯨꯔꯗ ꯂꯥꯛꯑꯒꯗꯤ ꯆꯪꯕꯤꯔꯛꯎ ꯏꯆꯦ ꯀꯃꯂꯥꯗꯤ ꯕꯤꯁꯦꯝꯄꯨꯔ ꯕꯖꯥꯔꯗ ꯈꯣꯡꯎꯞ ꯌꯣꯜꯂꯒ ꯂꯩꯕꯅꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯗꯨꯝ ꯁꯛ ꯈꯪꯅꯁꯤ ꯑꯁꯤ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯏꯄꯥꯒꯤ ꯅꯐꯝꯗ ꯐꯣꯡꯗꯣꯛꯆꯔꯛꯄꯅꯦ ꯃꯌꯥꯝꯗ ꯊꯥꯒꯠꯆꯔꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯗ ꯇꯧꯈꯤꯕ ꯃꯌꯥꯝꯗꯣ ꯏꯄꯥꯅ ꯇꯧꯕꯤꯈꯤꯕ ꯀꯌꯥꯗꯨꯅ ꯏꯆꯦꯅꯁꯨ ꯄꯦꯜꯂꯤ ꯅꯨꯡꯉꯥꯏꯇꯕ ꯀꯩꯁꯨ ꯂꯩꯇꯦ ꯍꯥꯏꯅꯤꯡꯕꯁꯨ ꯍꯥꯏꯖꯁꯅꯨ ꯇꯧꯅꯤꯡꯕꯁꯨ ꯇꯧꯖꯁꯅꯨ ꯑꯩꯒꯤ ꯂꯩꯀꯥꯏ ꯂꯩꯔꯤꯕ ꯏꯔꯩꯀꯥꯏ ꯑꯗꯒꯤ ꯑꯩꯒꯤ ꯏꯃꯥ ꯏꯆꯥ ꯃꯌꯥꯝꯅꯗꯤ ꯎꯔꯒ ꯃꯇꯝ ꯀꯨꯏꯅ ꯀꯃꯂꯥꯁꯦ ꯅꯥꯗꯨꯅ ꯂꯩꯗꯨꯅ ꯉꯁꯥꯏꯒꯤ ꯃꯄꯥꯟ ꯊꯣꯛꯇꯗꯨꯅ ꯂꯩꯔꯒ ꯃꯄꯥꯟ ꯊꯣꯛꯇꯨꯅ ꯃꯥꯒꯤ ꯍꯥꯟꯅꯒꯨꯝꯅ
ꯖꯒꯣꯏ ꯁꯥꯖꯕ ꯄꯥꯝꯖꯕꯒꯤ ꯇꯧꯖꯔꯤꯁꯤ ꯍꯣꯟ ꯍꯦ ꯑꯅ ꯃꯌꯥꯝ ꯆꯪꯅ ꯅꯨꯡꯁꯤꯅ ꯍꯔꯥꯎꯅ ꯅꯣꯛꯄꯤ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯏꯆꯥꯡꯈꯩ ꯑꯗꯒꯤ ꯏꯕꯨꯡ ꯅꯨꯄꯥ ꯑꯩꯒꯤ RM ꯁ꯭ꯀꯨꯜꯗꯣ ꯑꯩꯒꯤ ꯍꯦꯛ ꯏꯄ꯭ꯋꯥ ꯅꯨꯄꯥꯅꯦꯕꯀꯣ ꯏꯄ꯭ꯋꯥ ꯅꯨꯄꯥ ꯑꯩꯈꯣꯏꯅꯁꯨ ꯎꯔꯒ ꯑꯩꯒꯤꯁꯤꯗꯤ ꯍꯥꯟꯅꯒꯨꯝꯅ ꯖꯒꯣꯏꯒ ꯁꯥꯔ ꯃꯄꯥꯡꯒ ꯊꯣꯛꯆꯔꯦ ꯐꯔꯦ ꯐꯔꯦ ꯏꯆꯦꯅ ꯍꯔꯥꯎꯗꯅ ꯑꯩꯒꯤ ꯗꯨꯀꯥꯟ ꯑꯩꯒꯤ ꯂꯨꯡꯃꯥꯏ ꯐꯝꯕꯅꯤ ꯗꯨꯀꯥꯟꯗꯤ ꯅꯠꯇꯦ ꯑꯩꯒꯤ ꯂꯨꯡꯃꯥꯏꯗꯒ ꯂꯥꯛꯇꯅ ꯍꯔꯥꯎꯕꯤ ꯑꯩꯒꯤ ꯃꯒꯨꯟ ꯈꯪꯗꯕꯅ ꯉꯥꯡꯅꯤꯡꯕ ꯉꯥꯡꯕꯗꯨꯕꯨ ꯏꯄꯥ ꯀꯩꯗꯧꯕꯩ ꯁꯥꯎꯗꯣꯏꯅꯣ ꯑꯗꯨꯅ ꯏꯄꯥꯅ ꯈꯪꯕꯤꯗꯨꯅ ꯑꯗꯒꯤ ꯑꯩꯒꯤ ꯐꯦꯃꯤꯂꯤ ꯑꯩꯈꯣꯏ ꯗꯥꯏꯃꯟ ꯇꯤꯚꯤ ꯋꯥꯍꯣꯡ ꯔꯦꯗꯤꯑꯣ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤꯅ ꯈꯪꯕꯤꯔꯤꯕꯗꯨ ꯃꯉꯥꯏ ꯏꯆꯦ ꯀꯩꯁꯨ ꯅꯨꯡꯉꯥꯏꯇꯕ ꯂꯩꯇꯦ ꯏꯄꯥꯅ ꯇꯧꯕꯤꯔꯤꯕ ꯃꯌꯥꯝꯗꯨꯗꯅꯦ ꯏꯆꯦꯒꯤ ꯊꯃꯣꯏ ꯄꯨꯡꯄꯦꯟ ꯄꯦꯜꯂꯦ ꯏꯄꯥꯕꯨ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏꯒꯤ ꯗꯥꯏꯃꯟ ꯇꯤꯚꯤ ꯑꯃꯗꯤ ꯋꯥꯍꯣꯡ ꯔꯦꯗꯤꯑꯣꯒꯤ ꯐꯦꯃꯤꯂꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯊꯥꯒꯠꯆꯔꯤ ꯊꯥꯒꯠꯆꯔꯤ ꯅꯨꯡꯉꯥꯏꯖꯔꯦ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄꯁꯦ ꯀꯩꯁꯨ ꯈꯟꯕꯤꯔꯨꯅꯨ ꯅꯨꯄꯥ ꯍꯣꯏ ꯂꯩꯔꯤꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯀꯣ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯖꯔꯤꯗꯨꯅꯤ ꯁꯤꯗ ꯇꯧꯔꯤꯁꯤꯡꯁꯦ ꯖꯒꯣꯏ ꯁꯥꯔꯤꯕ ꯏꯁꯩꯁꯤꯡꯁꯦ ꯑꯔꯥꯏꯕ ꯃꯤ ꯑꯃꯇ ꯅꯠꯇꯦ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯃꯤ ꯉꯥꯛꯇꯅꯦ ꯑꯩꯅ ꯂꯥꯎꯔꯤꯗꯨꯗꯤ ꯑꯩꯅ ꯀꯟꯈꯠꯂ ꯂꯥꯎꯔꯤ ꯀꯅꯥꯒꯤꯅꯣ ꯂꯥꯎꯔꯤꯁꯤꯕꯣ ꯑꯩꯒꯤ ꯏꯃꯨꯡꯒꯤ ꯅꯠꯇꯦ ꯑꯩꯅ ꯂꯥꯎꯔꯤꯁꯦ ꯑꯩꯒꯤ ꯏꯔꯝꯗꯝꯁꯤꯒꯤ ꯊꯧꯗꯥꯡ ꯂꯧꯕꯤꯔꯤꯕ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯏꯃꯨꯡ ꯍꯥꯏꯔꯗꯤ ꯑꯩ ꯈꯛꯇꯪꯒꯤ ꯑꯣꯏꯌꯦꯕ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏ ꯑꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯐꯨꯔꯨꯞ ꯑꯁꯤꯒꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯅꯣꯠ ꯑꯣꯟꯂꯤ ꯑꯩꯈꯣꯏ ꯐꯨꯔꯨꯞ ꯅꯠꯇꯅ ꯏꯔꯝꯗꯝ ꯑꯁꯤꯒꯤ ꯍꯥꯏꯇꯥꯔꯦ ꯊꯧꯗꯥꯡ ꯌꯥꯕ ꯀꯌꯥꯗ ꯑꯩꯈꯣꯏ ꯌꯥꯔꯤꯁꯤꯗꯤ ꯅꯣꯡꯃꯩꯅ ꯊꯥꯡ ꯀꯥꯞꯄ ꯃꯇꯝꯗ ꯈꯅꯥꯎꯗ ꯅꯣꯡꯃꯩ ꯃꯔꯨ ꯂꯩꯕꯗ ꯂꯧꯊꯣꯛꯄ ꯉꯝꯗꯕꯗ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯂꯥꯌꯦꯡꯖꯕ ꯅꯠꯇ꯭ꯔꯁꯨ ꯈꯨꯗꯛꯀꯤ ꯑꯣꯏꯕ ꯄꯩꯁꯥ ꯑꯩꯈꯣꯏ ꯁꯦꯟ ꯆꯠꯇꯅ ꯃꯤꯒꯤ ꯂꯥꯟ ꯃꯔꯛꯇꯨꯗ ꯑꯩꯈꯣꯏ ꯆꯠꯂ ꯃꯇꯦꯡ ꯄꯥꯡꯉꯤ ꯃꯐꯝ ꯀꯌꯥꯗ ꯊꯧꯗꯣꯛ ꯀꯌꯥꯗ ꯃꯐꯝ ꯆꯥꯕ ꯊꯛꯄꯒꯤ ꯑꯇꯩ ꯈꯨꯟ ꯉꯥꯛꯄꯁꯤꯡ ꯑꯇꯩ ꯂꯩꯕꯁꯤꯡꯗ ꯉꯝꯖꯕ ꯃꯌꯥꯝ ꯑꯩꯈꯣꯏ ꯇꯧꯔꯤ ꯃꯌꯥꯝꯗꯨꯗꯤ ꯚꯤꯗꯤꯑꯣ ꯐꯣꯇꯣ ꯄꯤꯛ ꯊꯟꯅ ꯌꯥꯎꯕꯅꯤ ꯄꯩꯔ ꯑꯗꯨꯝ ꯌꯥꯎꯕꯅꯤ ꯀꯅꯥꯅꯣ ꯑꯗꯒꯤ ꯖꯒꯣꯏ ꯁꯥꯕꯤ ꯃꯌꯥꯝ ꯏꯁꯩ ꯁꯛꯄꯤ ꯃꯌꯥꯝ ꯑꯗꯒꯤ ꯁꯤ ꯇꯧꯔꯤꯕ ꯃꯌꯥꯝ ꯍꯥꯏꯇꯥꯔꯦ ꯄꯥꯡꯖꯗ꯭ꯔꯕ ꯃꯌꯥꯝꯒꯤ ꯊꯧꯗꯥꯡ ꯇꯧꯔꯤꯕ ꯑꯩꯈꯣꯏꯅꯅꯤ ꯅꯤꯡꯁꯤꯡꯗꯕ ꯌꯥꯔꯛꯇꯦ ꯄꯣꯊꯣꯛꯑꯒ ꯀꯩꯁꯨ ꯉꯥꯡꯅꯤꯡꯗꯦ ꯅꯁꯥꯅ ꯅꯁꯥꯕꯨ ꯊꯥꯒꯠꯆꯕꯗꯤ ꯅꯣꯔꯣꯛ ꯇꯥꯏ ꯍꯥꯏꯅꯩ ꯈꯪꯗꯗꯤ ꯇꯥꯛ ꯇꯥꯕ ꯑꯗꯨꯏ ꯋꯥꯅꯤ ꯀꯔꯤꯝ ꯀꯥꯟꯗ ꯁꯝꯇꯥꯏꯝꯁ ꯇꯥꯛꯇꯕ ꯌꯥꯗꯦ ꯑꯗꯨꯅ ꯑꯩꯅ ꯄ꯭ꯔꯣꯒꯥꯝ ꯇꯧꯗ꯭ꯔꯤꯉꯩ ꯃꯃꯥꯡꯉꯣꯏꯗꯅ ꯅꯣꯡꯃ ꯋꯥꯠꯂꯤꯉꯩꯗ ꯚꯤꯗꯤꯑꯣ ꯑꯃꯈꯛ ꯑꯣꯏꯅ ꯊꯥꯗꯣꯛꯏ ꯅꯨꯡꯁꯤꯕꯤꯗꯨꯅ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯊꯧꯔꯝ ꯑꯁꯤꯗꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯅꯠꯇ꯭ꯔꯒ ꯀꯩꯀꯩ ꯀꯛꯑꯀꯥꯟꯗ ꯐꯖꯗꯕ ꯀꯦꯞꯁꯟ ꯁꯦꯝꯃꯀꯥꯟꯗ ꯀꯅꯥꯝꯇ ꯇꯧꯕꯤꯒꯅꯨ ꯑꯗꯨ ꯇꯧꯕ ꯌꯥꯗꯦ ꯍꯣꯏ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯒꯤ ꯅꯣꯛꯅꯕ ꯇꯧꯕꯗꯤ ꯀꯩꯝ ꯀꯥꯏꯗꯦ ꯐꯖꯗꯕ ꯃꯆꯥ ꯃꯋꯥ ꯂꯩꯇꯕ ꯋꯥꯔꯛ ꯋꯥꯇꯦꯝꯗꯕ ꯃꯥꯟꯕ ꯋꯥꯍꯩ ꯋꯥꯇꯥ ꯁꯤꯖꯤꯟꯅꯕ ꯇꯧꯕꯤꯔꯛꯀꯅꯣ ꯍꯥꯏ ꯇꯥꯕꯅꯤ ꯃꯤꯒꯤꯁꯨ ꯏꯖꯠ ꯁꯣꯜꯂꯗꯤ ꯃꯤꯁꯨ ꯑꯗꯨ ꯎꯔ ꯇꯨꯝ ꯌꯥꯄꯣꯟꯇꯦꯕ ꯀꯩꯗꯧꯕꯩ ꯇꯧꯗꯣꯏꯅꯣ ꯁꯤꯅꯤꯗ ꯃꯐꯤ ꯃꯔꯣꯟ ꯀꯣꯝꯃꯒ ꯇꯧꯔꯨꯕ꯭ꯔꯥ ꯏꯁꯩ ꯁꯛꯄꯗ ꯍꯩꯖꯗꯕ ꯄꯛꯆꯗꯕ ꯃꯥꯒꯤ ꯇꯧꯖꯕꯗꯣ ꯃꯌꯥꯝ ꯋꯥ ꯅꯣꯏꯗꯨꯗꯤ ꯀꯩꯗꯧꯕꯩ ꯄꯛꯇꯦ ꯍꯥꯏꯔꯗꯤ ꯌꯦꯡꯉꯨꯅꯨ ꯌꯥꯗ꯭ꯔꯣ ꯄꯛꯇꯦ ꯍꯥꯏꯔꯒ ꯂꯥꯎ ꯑꯍꯨꯝ ꯃꯔꯤ ꯍꯦꯛꯇ ꯌꯦꯡꯊꯣꯛꯏ ꯐꯖꯗꯦ ꯍꯥꯏꯔꯒ ꯂꯥꯎ ꯑꯍꯨꯝ ꯃꯔꯤ ꯍꯦꯛꯇ ꯌꯦꯡꯊꯣꯛꯏ ꯍꯥꯎꯇꯦ ꯍꯥꯏꯔꯒ ꯀꯩꯅꯣꯒꯤ ꯐꯤꯕꯝꯗ ꯂꯩꯌꯦꯕ ꯈꯔꯨꯡ ꯀꯣꯟꯅꯗꯕꯗꯣ ꯑꯗꯨꯒꯤ ꯐꯤꯕꯝꯗ ꯂꯩꯌꯦꯕ ꯑꯩꯒꯥꯒꯤ ꯁꯤꯡꯖꯨ ꯍꯥꯎꯏ ꯍꯥꯏꯔꯒ ꯀꯔꯤꯗꯣ ꯎꯀꯥꯕꯤꯗꯣ ꯃꯐꯣꯟ ꯇꯥꯒꯤ ꯀꯩꯅꯣ ꯆꯥꯏꯔꯝꯃꯦ ꯑꯗꯣ ꯐꯖꯗꯗꯤ ꯌꯦꯡꯉꯣꯅꯨꯗꯅ ꯐꯖꯗꯦ ꯍꯥꯏ ꯐꯖꯗꯕꯗꯣ ꯑꯗꯨꯝ ꯌꯦꯡꯉꯤ ꯐꯖꯕ ꯇꯣꯄꯤꯛ ꯊꯥꯒꯠꯂꯦ ꯗꯣꯛꯇꯔ ꯎꯟꯅꯩ ꯎꯟꯅꯩ ꯁ꯭ꯀꯤꯟꯒꯤ ꯎꯟꯅꯩ ꯅꯠꯇ꯭ꯔꯥ ꯍꯦꯜꯊꯀꯤ ꯎꯟꯅꯩ ꯑꯉꯥꯡꯒꯤ ꯒꯥꯏꯅꯤꯀꯣꯂꯣꯖꯤ ꯎꯟꯅꯩ ꯑꯗꯨꯒꯨꯝꯕꯗꯗꯤ ꯌꯦꯡꯕ ꯌꯥꯗꯦꯅꯦ ꯑꯐꯕ ꯃꯌꯥꯝ ꯇꯧꯔꯒ ꯑꯐꯕ ꯋꯥ ꯉꯥꯡꯕꯗ ꯌꯦꯡꯕ ꯌꯥꯗꯦꯕ ꯉꯁꯤ ꯑꯃꯇꯪꯗꯨ ꯂꯩ ꯈꯪ ꯍꯩ ꯑꯦꯛꯁꯄꯥꯔꯠ ꯑꯃ ꯂꯥꯛꯀꯅꯤ ꯋꯥ ꯉꯥꯡꯗꯣꯔꯦ ꯍꯥꯏꯗꯤ ꯃꯤ ꯌꯥꯝ ꯌꯦꯡꯕ ꯌꯥꯗꯦꯕ ꯐꯖꯗꯦ ꯍꯥꯏ ꯑꯗꯣꯝ ꯅꯥꯀꯟꯗ ꯑꯗꯨꯝ ꯆꯠꯈꯤꯅꯦꯕ ꯐꯖꯗꯦ ꯀꯩꯗꯧ ꯌꯦꯡꯉꯤꯅꯣ ꯁꯤꯅꯤ ꯇꯧꯔꯤꯕ ꯃꯤꯁꯤꯡꯗꯣ ꯑꯔꯥꯏꯕ ꯃꯤ ꯑꯃꯇ ꯅꯠꯇꯦ ꯊꯧꯗꯥꯡ ꯀꯌꯥ ꯑꯃꯔꯣꯝ ꯁꯔꯨꯛ ꯌꯥꯔꯤꯕ ꯑꯋꯥ ꯑꯅꯥꯒꯤꯗ ꯃꯇꯦꯡ ꯄꯥꯡꯕ ꯃꯤ ꯉꯥꯛꯇꯅꯦ ꯍꯥꯏꯕꯩ ꯋꯥꯅꯤꯗ ꯑꯗꯨꯏ ꯋꯥ ꯂꯩꯇꯦꯗ ꯑꯗꯨꯅ ꯈꯪꯗꯅ ꯉꯥꯡꯊꯣꯛꯄꯗꯨ ꯐꯠꯇꯦꯕ ꯑꯗꯨꯏ ꯋꯥꯅꯤ ꯂꯥꯟꯗ ꯂꯩꯈꯤꯗ꯭ꯔꯕ ꯅꯣꯡꯃꯩꯅ ꯊꯥꯡ ꯀꯥꯞꯄꯒ ꯂꯩꯈꯤꯗ꯭ꯔꯕ ꯍꯧꯖꯤꯛ ꯂꯥꯌꯦꯡꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯃꯆꯥꯁꯨ ꯑꯄꯤꯛꯄ ꯑꯃꯁꯨ ꯍꯨꯟꯇꯣꯛꯑꯝꯃꯦ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯍꯥꯏ ꯀꯥꯟꯗ ꯌꯥꯝꯃꯨꯕ ꯌꯥꯝꯗꯕꯩ ꯋꯥ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯄꯤꯕꯟꯅꯕꯩ ꯋꯥ ꯅꯠꯇꯦ ꯈꯨꯗꯛꯀꯤ ꯑꯣꯏꯅ ꯆꯠꯂꯤꯗꯣ ꯑꯗꯨ ꯖꯒꯣꯏ ꯁꯥꯕꯤ ꯃꯌꯥꯝ ꯑꯗꯒꯤ ꯖꯒꯣꯏ ꯁꯥꯕ ꯃꯌꯥꯝ ꯑꯍꯜ ꯂꯃꯟ ꯃꯌꯥꯝ ꯑꯩꯈꯣই ꯈꯥꯏꯅꯔꯒꯅꯤ ꯆꯠꯂꯤꯗꯣ ꯏꯁꯤꯡ ꯆꯥꯎꯔꯀꯥꯟꯗ ꯇꯧꯔꯤꯕ ꯑꯩꯈꯣꯏ ꯊꯧꯗꯥꯡ ꯑꯩꯈꯣꯏꯗꯤ ꯗꯣꯅꯔ ꯆꯠꯂ ꯏꯁꯤꯡ ꯆꯥꯎꯕꯗꯨꯗ ꯆꯠꯂ ꯑꯩꯈꯣꯏꯗꯤ ꯃꯤ ꯄꯟ ꯊꯤꯡꯉꯨꯕ ꯉꯝꯗꯦ ꯀꯩꯅꯣ ꯑꯩꯈꯣꯏꯗꯤ ꯁꯣꯝꯗ ꯇꯤꯚꯤꯕꯨ ꯊꯥꯒꯗ꯭ꯔꯥ ꯔꯦꯗꯤꯑꯣꯕꯨ ꯁꯦꯟꯅ ꯄꯥꯎꯕꯨ ꯁꯟꯗꯣꯛꯀꯗ꯭ꯔꯥ ꯑꯩꯈꯣꯏ ꯉꯝꯗꯦꯕ ꯑꯗꯨ ꯉꯝꯗ꯭ꯔꯒꯁꯨ ꯑꯗꯨꯕꯨ ꯈ꯭ꯋꯥꯏ ꯊꯧꯗꯥꯡ ꯂꯧꯔꯤꯗꯣ ꯀꯅꯥꯅꯣ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯗꯨꯗ ꯆꯠꯂꯒ ꯑꯗꯨꯒꯤ ꯖꯒꯣꯏ ꯁꯥꯕꯤ ꯃꯌꯥꯝ ꯑꯗꯩ ꯀꯩꯀꯩ ꯃꯌꯥꯝ ꯑꯩꯈꯣꯏ ꯈꯥꯏꯅꯒꯅꯤ ꯂꯨꯄꯥ 50,000 ꯄꯤꯔꯨꯏꯗꯣ ꯅꯤꯉꯣꯜ ꯆꯥꯛꯀꯧꯋꯤ ꯅꯤꯉꯣꯜ ꯃꯌꯥꯝ IDP ꯃꯌꯥꯝ ꯆꯥꯛꯀꯧꯗꯦ ꯑꯗꯨꯗꯤ ꯆꯥꯛꯀꯧꯕꯒꯤꯗꯨꯗ ꯑꯔꯥꯝꯕꯥꯏꯅ ꯆꯥꯛꯀꯧꯅꯤꯅ ꯍꯥꯏ ꯄꯨꯛꯅꯤꯡ ꯊꯧꯒꯠꯆꯕ ꯑꯣꯏꯅ ꯑꯔꯥꯝꯕꯥꯏꯗ 70,000 ꯄꯤꯔꯤꯗꯣ ꯑꯗꯨꯒꯤ ꯖꯒꯣꯏ ꯁꯥꯕꯤ ꯃꯌꯥꯝ ꯀꯩꯀꯩ ꯃꯌꯥꯝꯗꯣ ꯑꯗꯨꯅꯅꯦ ꯄꯤꯔꯤꯗो ꯑꯗꯨꯒꯤ ꯃꯌꯥꯝꯗꯨꯒꯤ ꯃꯦꯁꯦꯟꯖꯔꯅꯦꯕ ꯑꯩꯅ ꯄꯥꯈꯣꯜꯂꯣꯏꯅꯦꯕ ꯆꯠꯆꯔꯤꯅꯦꯕꯀꯣ ꯇꯧꯔꯤꯅꯦꯕ ꯑꯗꯨ ꯈꯛꯇ ꯅꯠꯇꯦ ꯍꯧꯖꯤꯛ ꯄꯟꯕꯒꯤ ꯂꯣꯏꯕ ꯅꯥꯏꯔꯣꯏ ꯀꯤꯗꯅꯤ ꯁꯤꯟꯕꯒꯤ ꯑꯣꯏꯔꯣ ꯀꯦꯟꯁꯔ ꯅꯥꯕꯒꯤ ꯑꯣꯏꯔꯣ ꯑꯦꯕ꯭ꯔꯤꯊꯤꯡ ꯑꯩꯈꯣꯏ ꯇꯧꯔꯤ ꯃꯌꯥꯝꯁꯤꯗꯤ ꯉꯔꯥꯡ ꯅꯍꯥꯟꯁꯨ ꯖꯤꯔꯤꯗꯒꯤ ꯃꯌꯨꯝꯁꯨ ꯃꯩ ꯊꯥꯗꯣꯛꯈ꯭ꯔꯦ ꯑꯗꯨ ꯂꯩꯐꯝ ꯂꯩꯇ꯭ꯔꯦ ꯍꯦꯂꯤꯀꯣꯞꯇꯔꯗ ꯇꯣꯡꯉ ꯂꯥꯛꯑꯦ ꯃꯥꯏ ꯅꯨꯄꯥꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗ ꯁꯦꯀꯨꯔꯤꯇꯤ ꯇꯤꯜꯍꯧ ꯕꯣꯔꯥ ꯇꯧꯔ ꯃꯣꯏ ꯂꯥꯛꯑꯦ ꯁꯣꯝꯗ ꯃꯌꯨꯝꯗꯣ
लेफम लेदे मी मयुम दे लेंगे दो मथक दे नोंगै कापसन बिरे मकोक दो नोंगै पाले नोंगै पाम दो दुगी नत्रो खै मैम खानै दुबो अदुगी जगोई साबी मैम अदे करी मैम अदु मैम दो नत्रो जगोई सादब से यावी लोई साबे वा नते मोय मैम मरक तमनी साजबे वानी साजनु कैनो कैदो याइनो पी कोम सारुब्रा येंग नुंगाई तना सारुब्रा बा दही येंग बद मसा मवा लेतबा दुनिया दु रील्स त तौरी मैम जे कमाई तौ तारे रील्स त मिट नाबा मैम तौदना अदुदना लई ले ले ग मिट लंगथो लंगथो लोग तुमिन तुमिन येंग जिंगदो कोई लोइन खंगेबा अद सिगुम अदुदि माइबेन सिंगा तो कैदो बैनो पेपा पेपा गांग दुइदुबो करी अर्थ लैरिगे हाइबान दो वानिदा कैसु का लेते खोइ देने हाइजे दुनी सामू दो होइनो खोंगुमने नै हाइजे कैम खनबिरुनो पुनिंग हनबिरुनो से जन सिंग लोइन टेंशन जरा कांदा करीमबो हाइबिरुनो अदुगा अखोइगी थबक थोरम सिगिदबा अखोइ इचलिसे सिंगिदम तने खोइन लेपिस दुइ वानिदा पुनम लोइ समझलकांदा तोसे टॉपिक से लोइरे अदुना साइजो अदुमाइ लाकपदुगिनि अखोइ कैमता हनिंगाइ लेते अफबा याफबा पुनम ओइमिनसि थोदांग समाना लेमिनसि रेपाकिदमा कोई लेमिनसि ngasigidamakta di matang asida pungning gi warol thorom loisinjabagi ayaba logjari punomapu hanana thagachari thorom asida saruga abiri basing punomapu matangi thorongi da mamungai minas take care अमुक्तंग महाव तंगदुना येंगबियो कक्चिंग द सेमजबा मियामगिदमक UK स्पाइस प्रोडक्ट्स UK स्पाइस ना निखिना पैकेज तौरबा मतम सांगना कुइना थंबा यारबा युमगी यामना मरु ओइरबा पोलम सिंगनी UK स्पाइस की प्रोडक्ट सिंगदी मिक्स स्पाइसेस सोयबुम हवाई जार ड्राई चिली हेंटाक मचू स्पाइसेस असिन सिंगनी UK स्पाइस ना इशागी युमगी याम फौ चाहाव मचू मोरोक न सिंग तकपगी ऑर्डर सु लौजरी मणिपुर की मपाल द लेब सिंगिसु ऑर्डर तौबिबा यागनी अकुप मरोल की दमक मोबाइल नंबर 9612307815 नत्रगा लेंसिन बिरउ आजाद तकिस परेंग कक्सिंग बाजार UK स्पाइस फ्लेवर ऑफ कक्सिंग Ruda Academy Thobal Thobal Wangmataba opposite Thobal College Manipur Ruda Academy Thobal gi chalibat sahi English singeni kuntaruk amadi kuntaret ki oina play group ta ki class 9 phawgi admission form thaba haujari School asi CBSE da affiliate tawraba class nursery dagi 12 phawgi tamba yaraba khudong chaba leiraba mafam amani School asi da thamjariba khudong chaba singdi separate boarding facility for both boys and girls class khudimakta smart class ki khudong chaba leijari Montessori playway method of teaching class 6 tagina class 12 phawda NCC ki class leijari amadi art and music ki class 2 dagina class 12 phawba khudong chaba pizari NEET UG Z amadi NDA gi special class leijari matik charaba science amadi computer gi laboratories leijari ngasi mak piduna adom gi angang singbo ming sansinbi akupa marol gi dama 7640871184 amukana 7640871184 Ruda Academy Thobal Wangmataba opposite Thobal College Manipur Nung tumhale Ishwar ki mangtak amadagi nung 27 mm gi mathakta leiba phawbada sanga yumpham nung phau pakha bem da leiba sana halgi mana masing ne sembe hidak thakpadagi nung sing pungtum tumhanduna phanba ngamle masinga kidney ising kom da leiba nung sing tumhanduna mai pak na layeng bangamle
nung leibasingna amuktang sangyeng tokthokpiu akopa marolgidama call tobiro 9366752158 amukahana 9366752158 layeng zariba sanahal sangayumpham nungpho pakham mem sanahal gi nungi hidak si thalubadagi fakiba miyo singdi ts kunjesho khongjong m santi thobal hauka anju palet md serkhan lilo kh sauba hairo amusana thoba priya khangabo ichama mahitama ibasi ma doctor engineering loibada masagi sahi kunmanga phawbadi mahitamada dum loiki matamasida mahitam lebichana mahisangda mahitam baibasi school dana khwaidiki sang samna hairabada shatra aduna class 12 loibada school da mahitam bagi matam si sahi tarahundoi bo aduga college amadi university da mahitam badana sumna tagi sahi manga khatan samna hairabada school dana mahitam bagi sahi asi sang bahel maramasini chabu mahitam bada afabu school ama khan bahaibase mama mapa gi khwaidagi maroiban masigi damakta ichagi ming chanabagi damakta afaba matik chaba school soidana khanbi gidaban amaromda mama mapa khoine english ngangdrabadi larik haitabu oina khalibasi aranba oigan maramdi school ayamba mahi tamliba medium asi english medium tamliba larik sing asi english medium dan tamliba larik sing asi manipuri amadi hindi natana english ta tamba iba ngaktan exam tamda hangliba question sing english ta ngaktan isa sing na pakhum pibasu english ta ngaktan masida iba paba english language khanglaban masidagi hena maru oribadi classroom da tamliba larik khuding da yauriba parasing da gyan loksing haibadi moral lesson idea concept para khudima ki piriba paradu da yauriba gyan loksing moral lesson idea concept pumna makse munna khanghoraba tada aigi chana achaubami leader ama soidan oirakadaban Slopland Public School Khongjong CBSE affiliated boarding school academic session 26-27 gi admission hausare mobile number 9615965922 loinana 9615520109 Admission open. The Base Kid Care Center, Khongjom Bazar. Khongjom Bazar da leriba Kid Center asigi lakadoriba session English singani kun taruki oina. Admission form thaba hojari. Leiba ke hojik oriba phibam asigi khanjaduna. Admission free oijagani. Hariba center asida baby group pre-nursery amadi KG. Panjariba singi oina mahi tamagi khudong saba pizari. Center asida ning thizana train toroba oza sing haibadi rhymes, date, diet hariba sing asi loiraba oza sing ning thina takpi tambiri. Center asida play-based learning ki khudong chaba thamjari smart classroom, kids park, toys room, indoor amadi outdoor play zone. Loinana well ventilated classrooms, CCTV monitoring classroom khudong chaba leijari. Band service su leijari. Thabak chillaba mama mapa singi oina day boarding ki khudong chaba su pizari. Adom gi sasing mafam asida mahi tamhanba matamda khwaidigi hena khudong charibadi mafam asida khudong thiningai oiba pukri natraga angang singda sokadaba polam sing amata leite. Nil khomudagi lapthuklaba mahi masing tambagi khwaidagi faraba mafam amani akopa marolge dama call to view 8731005400 loinana 8119074431 Lengsin Biro The Base Kids Care Center Khongjom Bazar Yening Coaching Center YCC Thobal Hauka Asem Lampa Mafam asida Sainik Navodaya RMB amadi atopa class 6 tagina 9 phawbagi competitive exams singidama mausangna coaching gi khudongchaba pijari Yening Coaching Center gi achievement singdi first position in class 9 state topper first topper in state girls category first topper in OBC category first topper in defense category loinana chatra chama gi mathakta Sainik amadi Navodaya puthokraba coaching center amani mafam asida takpi dambiri basingasi matam amagi JNB Thobal gi student ngakani akang naba sit masing first phase ki oina masing nifu loinana second phase ki oina masing nifu oizagani English ani kunga taru kun tariat session asigi dama form thaba haujani eligibility
Eligibility na Class 3 Pass amadi masigi matha. Screening test first phase ki oina langliba December ki tang 13 English singani kun mga. Second phase na January ki tang kun mga English singani kun taru mafam na Thawal Haw khada leijariba mafam asida pangthok sagani. Pass tawgi chang na 87% loina na session na January ki last week tagi haujargani. Relief camp ta leiriba satra singi damak akhanaba kudong saba pijari. Coaching center asigi kudong saba singdi smart class nupi masama di nupa masa singi tongan ma hostel matam gi oina mama mapa singda WhatsApp ki kuthang da feedback piba chapter wise ki test amadi regular mock test asonba satra singi akhanaba class su thamjari akupa marol gi dama call towi 7005001427 loinana 6009507913 amadi 7005107563 akupa marol gi dama yaning.in ari bas su sangbi ba yagani Matam kuina nungsang haibadi piles laina asina aduna khudong chadaba kaya mayo naduna leraklaba amadi atopa layeng kaya chathaba matamda phabangamdraba natraga laina asi yengthokpagi khudong chadaba mayo naduna leraba singna madugi damakto wabirurugan sahi taragi matakta experience leraba laina asi yengbuda miyo chakya phan bangamkraba mayang Imphal Bengal dagi Kabirani Phundreimayum Jobeda loinana machanupa Safik Anwar anina punna nupa amadi nupi singi tonga tongana layeng gi khudong chaba pijari Kabirani Phundreimayum Jobeda gi hidak ase amuktang thakpada nungsang haibadi piles pungpha phanba ngamle laina asina naduna khudong chadaba kayamarum adom mayok nabirabadi ngasima mayang Imphal Bengal da leriba Phundreimayum Jobeda amadi Safik Anwar ga unabi akupa marol gi dama call tobiyo 9856601688 amadi 9402783274 piles naba anaba gi dama Kabirani Phundreimayum Jobeda amadi Safik Anwar mayang Imphal Bengal This is Wahong Radio 90.0 MHz broadcasting from Sikong, Manipur. मेरा गांव मेरी धरोहर है, मेरी आन है, बान है, शान है। मेरे गांव का एक इतिहास है, मेरा गांव मेरी ही पहचान है। कहीं मंदिर में, कहीं मस्जिद में, कहीं गिरजाघर, कहीं गुरुद्वारे में, किसी खिलाड़ी या स्वतंत्रता सेनानी में, किसी कला में, किसी कलाकार में, कभी कहानियों में, कभी पानी में, कभी इमारतों में, कभी त्योहारों में। इस बीते कल को मिटने न दे, दर्ज करें MGMD पोर्टल पर। साथ मिल जोड़े भारत की विविधता को, लिखे खुद से अपने हाथों से, कुछ शब्दों से, कुछ गीतों से, बताएं बातों से, तस्वीरों से। अचुम्बनी कुंगंग कुंगंग द लेरिबस सिंगना अदोंगी कुंगंग अदुगी वारी पुवारी चनरोल नाट कल्चर अदोंगी कुंगंग ना इतिहास का सागोन बुवारी के आखंग न बगी दमाग होनरसी मेरा गांव मेरा धरोहर कैंपेन फ्रॉम द मिनिस्ट्री ऑफ कल्चर। मेरा गांव मेरी धरोहर है, मेरी आन है, बान है, शान है। मेरे गांव का एक इतिहास है, मेरा गांव मेरी ही पहचान है। हांगदुकचरे आयुष हेलिंग पॉइंट आर्मनी बिल्डिंग पाखंग लापम परेंग कक्सिंग खुंजाई लेकाय मफम मसिदा आयुष की लाइंग बगी खुदोंग साबा फंगबिरगनी लोइनना मखल खुदिमकी थेरेपी तोबगी खुदोंग साबसु फंगबिगनी थेरेपी मखल सिंग अदुदी होम्योपैथिक कंसल्टेशन योगा एंड नेचुरोपैथिक कंसल्टेशन आयुष मेडिसिन एक्यूपंक्चर मैसेज थेरेपी योगा थेरेपी स्टीम बाथ अल्ट्रासाउंड थेरेपी इंटरफेरेंशियल थेरेपी इंफ्रारेड थेरेपी फाइब्रोमेसिस बैक थेरेपी वेट लॉस थेरेपी असिन सिम मखल कयागी थेरेपी सिंग फंगबिगन लोइनना लिवर की अनाबा अमदी किडनी द नुंग लेबा अमदी टॉन्सिलाइटिस स्किन की प्रॉब्लम लोइनना नुपी की अनाबा सिंग अमदी एंजाइटी स्ट्रेस तुम्बा यादव असिन सिंग बासिगी लाहिंगी खुदोंसाबा पिजरी मसी खतनतना एलर्जिक ओइबा गाउट लेबा हार्ट अमदी मसिगी मरी लेनबा लाइना सिंग डायबिटीज अमदी हक्सांग वेट हेंगटपा तोंगा तोंगा लाइना कयागी मरमदसु तानबिबे यागनी निंगतौकाबा नुमितगिना थांजे नुमितकी अयुक पुंग 8 पुंग 2 फावबा लोइनना नोमाइचे नुमित अयुक पुंग 9 गिना नुथिल पुंग 3 फावबगी डॉक्टर उनबिबगी खुदोंसाबा फंगबिगनी अकोपा मरोलगी दमा 8413935890 लोइनना 6009968145 आयुष हीलिंग पॉइंट क्योर विथ केयर आर्मानी बिल्डिंग पाखंग लापम परेंग कक्सिंग खुंजाई लेखाई ईस्टर्न लिली ड्रिंकिंग वाटर की अनौब एजेंट मंगागी मफम मियाम द पिजरी ईस्टर्न लिली ड्रिंकिंग वाटर पाम्बी बिसिंगना पुंगदोंग बमगी ओइना 8131915180 लेटेंग इंटरप्राइजेस पुंगदोंग बमदगी फंगबिगनी अनी शुभ एजेंट ना
Waterwall, Kanchipur, Imphal West. Mobile number 7052560334. Ahum Subida, Kongapat Mayai Lekai, near Primary Health Center, Imphal West. Mobile number 8258932950. Sagolban gi oina Belonas Bank, Sagolban Tera, Pukrambam Lera, mobile number 700509627 Manga Subida, Kongman Mangjil Zone 1, Imphal East, mobile number 70856588732. Panjaribe agent Manga Asi, Lily Drinking Water gi oina Ino no Hangduk Chaba, agent Singi, Mafam Singas Gedo Madumna, Eastern Lily Drinking Water Gidamak, Pau Pobiu. Lana Thoram Taibang Singzia Loyaduna, Miramlen Taduk Tuna Liremlen Tenkraba, Laifrakpam Arun Maitena, Mahakinuxizaraba Imung Manung Saginate Kwai Punumapu, Tado Piramlaga, Hauke Basachat Kungani Toy Taama English Singani Kungataru, Pirengi Marini Chanba, Sagol Sen Koroda, Taibang Mapugi Sinta Loyaduna, Sidaba Mapugi Lekonda Hinam Lenam, Legina Lenam Oina Tinkri, Chali Basachat Kungataru Tama, English Singani Kungataru Kumja, Piren Thagini Pani Chanbaning Tokaba, Korogi Mangani Lehun Lokacharaga, Lakadori Bachachat Amatha Ani, English Singani Kungataru Kumja, Piren Thagi Tara Mangani Chanba, Nomizing Koroda, Lana Thoram Togli. Lana Thoramasi the Lake Hidrabagi Hawaina, Sidaba Mapugi Kuyade Ing the Chigna Potazaruna Bagidama, Mapugi Minkerol Sak Shonjabagaluena, Namjaba Herang Lerang Karadan Kachagadori. Lana Thoramasida Halaman Imai bin, Iche Ichal Maruma Pangamadi. Lake Hidrabaga Tinabiramba Imung Manuna di Sakang Jahudraba Singna, Matam Sana Kongdoi Biraktuna, Mapugi Minkai Tabiranaba, Wahong Radio Amadi Diamond TV Gitong the Pau Jenzeri, Punem Jariba Singh, Laiprakpam, Aso Maitei, Apokpa, Laiprakpam Ombi, Susila Lema, Apokpi, Laiprakpam Ombi Yaipavi Lema, Manaunupi, Laiprakpam Asok Maitei, Manaunupa, Ayupong Nipan Thoram Hoba, Ayupong Taramatoi, Thoram Lushinba, Sengmaizing Kuno. Samaram Football Club na Sinjaba, Marirak Suba State Level 9 Aside Open Football Tournament. Sahi 2020-2060 March ki tang Kunigani Koidagi Hogdaragani. Tournament asigi manager meeting Liba February ki tang 1 Kung Tara Taba Matamda Samaram Community Hall da Pangkok Jagani. Amasung makada pijariba link asida changaga form download tawbiba yagani amadi akupa marong gidamak pijariba number asida contact tawbiu loinana Lakliba January ki tarikh 13 da form pisin bagi aroba matam ojagani. Tournament asigi registration fee rupa 10,000 ojagani. Football bu nusibiba isil inausingna Samaram na sinjariba tournament asibu saruk yabiu haiduna mayamgi mafam